ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯄꯨꯂꯞ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯊꯥꯒꯠꯆꯕꯅꯤ꯫ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯣꯡꯐꯝ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯃꯣꯡꯐꯝ꯫ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯇꯥꯝꯅ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗ ꯂꯩꯕ ꯑꯃꯥꯏꯕꯁꯤꯡꯗ ꯆꯠꯇꯨꯅ ꯂꯥꯌꯦꯡꯕ ꯑꯃꯗꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯈꯨꯡꯒꯪꯁꯤꯡꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯣꯝꯕ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯕꯅ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯧꯅ ꯇꯝꯈꯠꯂꯛꯂꯤꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯍꯥꯏꯕ ꯑꯃ ꯊꯣꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯕ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯊꯕꯛꯁꯤꯡꯗ ꯃꯍꯥꯛꯅ ꯈꯔ ꯇꯧꯗꯨꯅ ꯂꯥꯏꯌꯦꯡꯕ ꯂꯥꯏ ꯇꯤꯟ ꯇꯥꯏꯅꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯆꯥꯎꯔꯦꯜ ꯆꯍꯤ 50 ꯍꯦꯟꯁꯜꯂꯛꯂꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯂꯥꯏ ꯇꯤꯟꯕꯨ ꯀꯌꯥ ꯊꯥꯖꯅꯗꯕ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯅ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒꯤ ꯃꯍꯩ ꯑꯁꯦ ꯇꯝꯅꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯂꯕꯗꯤ ꯑꯃꯥꯏꯕ ꯊꯤꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯂꯥꯏ ꯊꯥꯖꯗꯦ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏ ꯊꯥꯖꯕ ꯂꯥꯏꯕꯨ ꯅꯤꯡꯖꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯆꯥꯎꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯁꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯔꯥꯡ ꯀꯧꯕ ꯅꯨꯄꯤ ꯑꯃꯁꯨ ꯁꯤꯔꯝꯃꯤ꯫ ꯁꯤꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯕꯤꯅ ꯈꯔ ꯑꯍꯜ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯕꯒꯤ ꯃꯇꯝꯁꯨ ꯃꯍꯥꯛꯅ ꯈꯔ ꯍꯥꯜꯂꯝꯃꯤ꯫ ꯆꯥꯎꯕꯤꯒꯤ ꯍꯛꯆꯥꯡꯅ ꯄꯣꯠꯂꯣꯏꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯩꯔꯥꯡ ꯑꯃꯨꯛ ꯁꯤꯔꯛꯄꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯎꯕꯤꯗꯣ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯄꯣꯠꯂꯣꯏꯕ ꯍꯧꯔꯛꯏ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯔꯥꯡꯒꯤ ꯑꯁꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯤ ꯀꯌꯥ ꯂꯥꯛꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯁꯣꯝꯗ ꯆꯥꯎꯕꯤꯒꯤ ꯄꯣꯠꯂꯣꯏꯅꯅꯕꯒꯤ ꯃꯤꯁꯤꯡ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯝꯗ ꯂꯩꯔꯥꯡꯒꯤ ꯌꯨꯝꯗꯗꯤ ꯃꯈꯣꯏ ꯀꯌꯥ ꯂꯥꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯤꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯅꯍꯥ ꯑꯃꯗꯤ ꯑꯍꯟꯁꯤꯡ ꯑꯗꯣ ꯂꯩꯔꯥꯡ ꯁꯤꯔꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯤꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯑꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯂꯩꯔꯥꯡꯕꯨꯁꯨ ꯑꯃꯨꯛ ꯄꯣꯠꯂꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥ तानꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯟ ꯈꯔꯅꯗꯤ ꯍꯧꯖꯤꯛ ꯇꯧꯔꯒꯨꯝꯁꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯔꯛꯄꯗ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯂꯩꯔꯥꯡꯒꯤꯗꯤ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯑꯣꯏꯅ ꯐꯖꯅ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯑꯁꯤꯕꯕꯨ ꯑꯍꯤꯡ ꯂꯦꯜꯂꯒ ꯊꯝꯕ ꯍꯧꯅꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯥꯡꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯣꯝꯗ ꯍꯧꯖꯤꯛ ꯄꯣꯠꯂꯣꯏꯔꯤꯕ ꯆꯥꯎꯕꯤꯒꯤ ꯃꯁꯥ ꯑꯁꯤ ꯍꯦꯛ ꯇꯨꯝꯕꯒ ꯄꯣꯠꯂꯣꯏꯅꯅꯕ ꯇꯧꯁꯤ ꯍꯥꯏꯅꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯥꯕꯛ ꯍꯩꯔꯤꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯌꯥꯎꯍꯟꯗꯨꯅ ꯄꯣꯠꯂꯣꯏꯕ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯍꯤꯡ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯄꯣꯠꯂꯣꯏꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯕꯁꯨ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒ ꯄꯨꯟꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯑꯁꯤꯕ ꯃꯁꯥꯗꯣ ꯄꯣꯠꯂꯣꯏꯔꯁꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯣꯏꯅ ꯌꯥꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔꯅ ꯆꯥꯎꯕꯤ ꯑꯗꯣ ꯄꯣꯠꯂꯣꯏꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯀꯜ ꯈꯔꯗꯅ ꯃꯈꯣꯏ ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯃꯗꯤ ꯅꯍꯥꯁꯤꯡ ꯑꯗꯣ ꯐꯝꯗꯨꯅ ꯆꯥꯎꯕꯤꯒꯤ ꯍꯛꯆꯥꯡ ꯇꯨꯝꯕ ꯉꯥꯏꯔꯤ꯫ ꯆꯥꯎꯕꯤꯒꯤ ꯍꯛꯆꯥꯡ ꯇꯨꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯁꯣꯝꯗ ꯂꯩꯔꯥꯡꯒꯤ ꯑꯃꯨꯛ ꯄꯣꯠꯂꯣꯏꯅꯅꯕꯒꯤꯃꯛ ꯁꯦꯝ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯨꯁꯨ ꯈꯔ ꯊꯛꯅꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯥꯎꯕꯤꯁꯨ ꯄꯣꯠꯂꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤꯒꯤ ꯍꯛꯆꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯄꯣꯠꯂꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯇꯝꯁꯨ ꯈꯔ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯕꯤꯒꯤ ꯍꯛꯆꯥꯡ ꯇꯨꯝꯗꯨꯅ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯕꯅꯤꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯪꯊꯣꯡ ꯊꯤꯡꯅꯅꯕ ꯇꯧꯔꯛꯄꯗ ꯑꯍꯜ ꯑꯃꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ, ꯁꯨꯝꯗꯧꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯏꯕꯦꯝꯃ ꯂꯩꯔꯥꯡꯁꯤ ꯃꯥꯁꯨ ꯍꯧꯖꯤꯛꯃꯛ ꯄꯣꯠꯂꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯦꯞꯅꯔꯦ꯫ ꯑꯗꯨꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯍꯥꯛꯁꯤ ꯄꯣꯠꯂꯣꯏꯔꯁꯤ꯫
mahak poloiba loiraga mangthong thingba do punna thinglo ꯑꯩꯈꯣꯏ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯧꯔꯝ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯕꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯟꯁꯨ ꯇꯝꯈꯠꯂꯛꯇꯕ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛ ꯆꯧꯕꯤ ꯄꯣꯠꯂꯣꯏꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯥꯏꯀꯩ ꯃꯔꯤꯗ ꯌꯨꯡꯂꯤꯕ ꯆꯟꯗꯋꯥꯁꯤꯡꯗꯣ ꯃꯈꯣꯏ ꯅꯍꯥ ꯈꯔꯅ ꯇꯧꯗꯨꯅ ꯐꯨꯛꯇꯣꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯪ ꯑꯗꯨꯗ ꯆꯧꯕꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯅꯍꯥ ꯑꯍꯟ ꯈꯨꯗꯤꯡꯃꯛ ꯂꯩꯔꯥꯡꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯦ ꯆꯧꯕꯤ ꯄꯣꯠꯂꯣꯏꯕꯗ ꯌꯥꯎꯔꯤꯕ ꯑꯍꯟꯁꯤꯡ ꯑꯃꯗꯤ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯆꯧꯕꯤꯕꯨ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯪꯊꯣꯡ ꯊꯤꯡꯂꯝꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯁꯣꯝꯗ ꯆꯧꯕꯤꯒꯤ ꯊꯋꯥꯏ ꯕꯤꯔꯦꯜ ꯑꯗꯨꯗꯤ ꯂꯩꯔꯝꯂꯦꯟꯗ ꯆꯪꯕ ꯌꯥꯗꯗꯨꯅ ꯀꯞꯇꯨꯅ ꯃꯪ ꯑꯗꯨꯗ ꯂꯩꯍꯧꯔꯦ ꯁꯣꯝꯗ ꯆꯧꯕꯤꯅ ꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯞꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯎꯔꯤꯕ ꯑꯗꯣ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯎꯕ ꯅꯠꯇꯦ ꯁꯣꯝꯗ ꯆꯧꯕꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯅꯍꯥꯁꯤꯡ ꯑꯍꯟꯁꯤꯡ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯩꯔꯥꯡꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯃꯅ ꯂꯩꯔꯥꯡꯒꯤ ꯌꯨꯝꯒꯤ ꯃꯤ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯂꯩꯔꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯄꯣꯠꯂꯣꯏꯅꯅꯕ ꯁꯦꯝ ꯁꯥꯅꯅꯕꯒꯤ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯦ ꯂꯩꯔꯥꯡꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕꯁꯤ ꯂꯩꯔꯥꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯃꯈꯣꯏꯗꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯥꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯃꯃꯧ ꯅꯨꯄꯤꯁꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯂꯩꯔꯥꯡꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯥꯡꯐꯩ ꯆꯠꯄꯗ ꯂꯥꯏ ꯋꯣꯛꯅꯗꯨꯅ ꯂꯩꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯩꯔꯥꯡꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯃꯥꯡꯒꯣꯜꯗ ꯊꯥꯡꯇꯣꯛꯂꯤ ꯑꯗꯨꯒ ꯀꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯆꯧꯕꯤ ꯄꯣꯠꯂꯣꯏꯕꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯥꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕు ꯃꯪꯗ ꯄꯣꯠꯂꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯣꯡꯐꯝ ꯌꯧꯔꯤ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯩꯔꯥꯡꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯣ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯤ ꯁꯤꯡꯒꯪ ꯀꯌꯥ ꯄꯩꯁꯜꯂꯤ ꯑꯗꯨꯒ ꯅꯧꯅ ꯑꯃꯨꯛ ꯆꯟꯗꯋꯥ ꯌꯨꯡꯈꯠꯇꯨꯅ ꯄꯣꯠꯂꯣꯏꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯇꯔꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯉꯥꯜꯂꯝꯕ ꯊꯥꯖ ꯃꯍꯥꯛꯇꯨ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯈꯟꯖꯤꯟꯗꯨꯅ ꯃꯐꯝ ꯑꯗꯣ ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯔꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄꯔꯞ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯩꯔꯥꯡꯕꯨ ꯄꯣꯠꯂꯣꯏꯕ ꯍꯧꯔꯛꯏ ꯃꯇꯝꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯟꯖꯜꯂꯛꯂꯤ 11 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯟ ꯈꯔ ꯑꯃꯗꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯄꯣꯠꯂꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯤꯑꯣꯏ 10 ꯃꯨꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯤꯕ ꯑꯗꯨ ꯈꯔ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨ ꯌꯥꯝꯅ ꯊꯛꯆꯤꯟꯈꯤ ꯑꯗꯨꯝꯅ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯄꯗꯒꯤ ꯃꯈꯣꯏ ꯀꯤꯕꯗꯤ ꯐꯥꯎꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤꯗꯤ ꯅꯣꯡꯊꯛꯇ ꯃꯪꯂꯝꯕ ꯅꯣꯡ ꯑꯗꯣ ꯇꯥꯔꯝꯗꯥꯏꯒꯤ ꯈꯥꯛꯄ ꯂꯥꯎꯕ ꯀꯌꯥ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯁꯨ ꯍꯩꯊꯔꯛꯂꯤ ꯑꯗꯨꯝꯅ ꯅꯣꯡꯅ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯍꯩꯊꯔꯛꯄ ꯑꯗꯨꯗ ꯂꯩꯔꯥꯡꯕꯨ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯃꯈꯣꯏ 10 ꯑꯗꯣ ꯌꯨꯝꯗ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯑꯗꯨꯕꯨ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯂꯩꯔꯥꯡꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯤꯡ ꯑꯗꯨꯁꯨ ꯆꯣꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯊꯛꯇ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯁꯥ ꯑꯗꯣ ꯑꯁꯨꯛ ꯀꯟꯅ ꯀꯨꯏꯅ ꯃꯩ ꯆꯥꯛꯂꯛꯂꯕꯅꯤꯅ ꯁꯣꯏꯗꯅ ꯇꯨꯝꯂꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯨꯠꯀꯦ ꯍꯥꯏꯔꯁꯨ ꯃꯨꯠꯆꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯅꯅꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯃꯪꯊꯣꯡ ꯊꯤꯡꯒꯅꯕ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯛꯏ तसेंबदी मखोई यू ngawmanखिबना करिनो करानो ज्ञान तासलक्त्रबनी मसिदगी अमाइबा चावरेलसु कयागा हैतबनी यूगा फजना ngawसलबनी मसिदगी महागना लाइरोंदो सुबै सुबदवoi मंगथोंग थिंगलिबनी हाइदना हन्ना तुमना येंगना मंगथोंग थिंगलमी सोमददी असीबा हक्सांगदो मैना तुमना चाकपा नत्रि अदुबु यू ngawmanखिबना लेरांग पोलोइबता यावरिबा सिंग अदुदी मयुम मयुमदा हन्नख्रै अमाइबा चावरेलसु यू ngawmanखिबना लाइरोंदो चुम्बै चुंदबoi सेरान तुरान थोन सोंजिनदुना मंगथोंग अदु थिंगलिबनी हाइदुना थिंगली मरमदुना अमाइबा चावरेलना तौरिबदो करीमता कानखिद्रै
ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯕꯁꯨ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯥꯡ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯨꯕ ꯃꯪ ꯀꯨꯝꯂꯨꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯌꯧꯅꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯔꯤꯕ ꯇꯥꯎꯕ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯦꯛ ꯎꯕꯒ ꯂꯥꯛꯅ ꯈꯣꯡꯕ ꯑꯃꯗꯤ ꯀꯞꯄ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯪ ꯀꯨꯝꯃꯨꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯈꯣꯡꯂꯤꯕꯗꯣ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯥꯒꯤꯏꯃꯨꯡꯗ ꯆꯪꯉꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯇꯨꯝꯅꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏ ꯌꯨ ꯉꯥꯎꯃꯟꯈꯤꯕꯅ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯒꯨꯝꯕꯅꯤ꯫ ꯁꯣꯝꯗ ꯃꯈꯣꯏꯅ ꯄꯣꯠꯂꯣꯏꯔꯝꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯃ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯂꯥꯛꯅ ꯈꯣꯡꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯗꯨꯗ ꯀ꯭ꯋꯥꯛꯅ ꯂꯥꯛꯅ ꯈꯣꯡꯕ ꯑꯗꯨꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕ ꯑꯗꯨꯗ ꯌꯨꯝꯗ ꯂꯣꯏꯅꯔꯤꯕ ꯇꯥꯎꯕ ꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯀꯟꯅ ꯀꯞꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯨ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯒꯤ ꯈꯔ ꯂꯩꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯈꯨꯗꯤꯡꯃꯛꯇ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯟꯅꯈꯤꯗ꯭ꯔꯤ, ꯆꯦꯛꯃꯣꯛ ꯂꯥꯎꯅꯈꯤꯗ꯭ꯔꯤ꯫ ꯁꯨꯞꯅꯒꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯂꯩꯔꯤꯕ ꯍꯥꯕꯨꯡꯁꯤꯡ ꯑꯗꯨꯗ ꯍꯔꯥꯎꯅ ꯈꯣꯡꯂꯤꯕ ꯑꯃꯗꯤ ꯇꯨꯔꯦꯜ ꯃꯄꯥꯟꯁꯤꯡ ꯄꯨꯈ꯭ꯔꯤꯁꯤꯡꯗ ꯂꯩꯔꯤꯕ ꯍꯪꯉꯣꯏꯁꯤꯡꯅ ꯒꯣꯒꯥ ꯒꯦꯒꯥ ꯈꯣꯡꯂꯤꯕ ꯑꯗꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯀ꯭ꯋꯥꯛꯅ ꯈꯣꯡꯕ ꯑꯃꯗꯤ ꯍꯨꯏꯅ ꯈꯣꯡꯕ ꯑꯗꯨꯅ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯕꯨ ꯀꯤꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯂꯥꯛꯅ ꯈꯣꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯣꯟ ꯑꯇꯤꯌꯥꯁꯨ ꯅꯣꯡ ꯈꯣꯡꯕ ꯈꯥꯛ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯂꯩꯔꯥꯡꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯅꯕ ꯃꯩ ꯊꯥꯗꯣꯛꯂꯝꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯡꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯗ ꯆꯪꯂꯝꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯩꯔꯝꯂꯦꯟꯗ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯎꯕꯤꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯪꯊꯣꯡ ꯐꯖꯅ ꯊꯤꯡꯗꯕꯅꯤꯅ ꯂꯩꯔꯝꯂꯦꯟ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯂꯩꯔꯥꯡꯁꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯅꯅꯕ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯂꯩꯔꯝꯂꯦꯟꯗ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯅꯤꯗꯨꯅ ꯃꯣꯡꯐꯝ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯞꯇꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯊꯋꯥꯏ ꯑꯅꯤꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯣ ꯂꯥꯏꯃꯤꯠ ꯎꯕ ꯍꯨꯏꯁꯤꯡ ꯑꯗꯨꯅꯗꯤ ꯎꯔꯕꯅꯤꯅ ꯃꯈꯣꯏꯗꯤ ꯀꯤꯗꯨꯅ ꯀꯞ ꯂꯥꯎꯗꯨꯅ ꯈꯣꯡꯂꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯔꯥꯡꯒꯤ ꯌꯨꯝꯗꯅꯤ꯫ ꯂꯩꯔꯥꯡꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯤꯅ ꯗꯨꯡ ꯆꯦꯟꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯀꯞꯇꯨꯅ ꯆꯠꯄ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯅꯤ ꯋꯥꯔꯤ ꯃꯨꯔꯨꯡ ꯁꯥꯟꯅꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯤꯇꯝꯗꯤ ꯃꯃꯥ ꯂꯩꯔꯥꯡꯅ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯊꯋꯥꯏ ꯋꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯇꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯃꯍꯥꯛꯁꯨ ꯇꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤ ꯃꯈꯣꯜꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯨꯟꯅ ꯇꯥꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯕ ꯄꯣꯠ ꯑꯃ ꯄꯦꯔꯦꯛ ꯁꯩꯒꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯇꯝ ꯃꯃꯥ ꯂꯩꯇꯕꯒꯤ ꯊꯋꯥꯏ ꯈꯔꯒ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯤꯕ ꯏꯃꯨꯡ ꯑꯁꯤꯗꯤ ꯈꯔ ꯇꯝꯅꯩ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯅꯦ ꯄꯨꯡꯄꯥ ꯄꯥꯁꯟꯈꯤꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯐꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯁꯤꯕꯨ ꯁꯤꯈ꯭ꯔꯕꯗꯤ ꯍꯦꯛꯇ ꯀꯤ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯝꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯥꯕꯨ ꯇꯞꯅ ꯀꯧꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯍꯩ ꯊꯕꯥ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯧꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤꯕꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ? ꯇꯥꯕ꯭ꯔꯣ ꯁꯦ ꯊꯕꯥꯎ? ꯃꯗꯨꯗ ꯊꯕꯥꯅ ꯇꯞꯅ ꯍꯣꯏ ꯇꯥꯏꯌꯦ, ꯀꯔꯤ ꯃꯈꯣꯜꯅꯣ ꯑꯁꯤꯕꯣ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯕꯥꯅꯁꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯇꯝꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯊꯕꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯤꯇꯝ ꯏꯉꯛꯏ꯫ ꯇꯁꯦꯡꯅ ꯄ꯭ꯔꯤꯇꯝꯗꯤ ꯊꯕꯥꯗꯣ ꯇꯨꯝꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯔꯤꯁꯨ ꯇꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯅ ꯃꯍꯥꯛꯁꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ
ꯄ꯭ꯔꯤꯇꯝꯗꯣ ꯉꯛꯂꯤꯕꯅꯤ꯫ ꯁꯣꯝꯗ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗꯁꯨ ꯄ꯭ꯔꯤꯇꯝ ꯍꯣꯏꯗ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡ ꯗꯨꯡ ꯆꯦꯟꯕ, ꯀꯗ꯭ꯔꯛ ꯀꯗ꯭ꯔꯛ ꯄꯣꯠ ꯆꯥꯕ ꯑꯃꯗꯤ ꯃꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯈꯝꯕꯗꯤ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯇꯥꯁꯟꯗꯨꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯆꯥꯎꯕꯤꯒꯤ ꯂꯩꯀꯥꯏꯗ ꯑꯃꯗꯤ ꯂꯩꯔꯥꯡꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯃꯗꯤ ꯁꯟꯁꯤꯡ ꯑꯗꯣ ꯂꯥꯏꯃꯤꯠ ꯎꯗꯨꯅ ꯂꯥꯏ ꯎꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ, ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯀꯞꯅ ꯂꯥꯎꯅꯕ ꯍꯨꯏꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯅ ꯇꯥꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯐꯨꯡ ꯉꯥꯐꯨꯡ ꯇꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯐꯨꯡ ꯉꯥꯐꯨꯡ ꯇꯧꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯍꯥ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯋꯥꯀꯤꯡ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯅꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯋꯥꯀꯤꯡ ꯆꯦꯟꯒꯗꯧꯔꯤꯕ ꯑꯁꯤꯁꯨ ꯃꯪ ꯑꯗꯣ ꯐꯥꯎꯗꯨꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯐꯥꯎꯗꯨꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯋꯥꯀꯤꯡ ꯆꯦꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯄꯥꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯐꯦꯠ ꯎꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯈꯟꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯋꯥꯀꯤꯡ ꯆꯦꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤꯅ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯋꯥꯀꯤꯡ ꯆꯦꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯤ꯫ ꯁꯣꯝꯗ ꯋꯥꯀꯤꯡ ꯆꯦꯟꯈꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯒꯨꯔꯨꯡ 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 ꯆꯦꯜꯂꯛꯂꯒ ꯃꯥꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯄ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ "ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ? ꯅꯈꯣꯏꯅ ꯋꯥꯀꯤꯡ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯑꯃꯨꯛ ꯆꯦꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ?" ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯤꯡ ꯆꯦꯟꯕ ꯆꯠꯈꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯔꯛꯄ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ "ꯍꯦꯔꯥ, ꯉꯔꯥꯡ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯣꯠꯂꯣꯏꯈꯤꯕ ꯑꯗꯨꯗ ꯑꯗꯨꯛ ꯃꯊꯤ ꯐꯣꯡꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯈꯣꯏꯁꯨ ꯑꯃꯝ ꯃꯊꯦꯡꯗ ꯃꯇꯝ ꯈꯔꯗꯤ ꯆꯠꯂꯨꯈꯤꯒꯅꯨ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯔ ꯑꯗꯨꯝ ꯇꯧꯈꯤꯅꯤ꯫ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯃꯔꯥꯏꯅ ꯐꯖꯈꯤꯅꯤꯗ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯄ꯭ꯔꯤꯇꯝꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯉꯔꯥꯡ ꯃꯃꯥ ꯂꯩꯔꯥꯡꯕꯨ ꯄꯣꯠꯂꯣꯏꯕꯗ ꯌꯥꯎꯈꯤꯕ ꯃꯪ ꯀꯨꯝꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯉꯔꯥꯡ ꯄꯣꯠꯂꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ, ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯃꯗꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅ "ꯑꯩꯈꯣꯏꯗꯤ ꯉꯟꯇꯥꯅ ꯑꯗꯨꯝ ꯆꯪꯂꯛꯂꯤ꯫ ꯅꯍꯥꯁꯤꯡ ꯈꯔꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒ ꯀꯣꯟꯅ ꯂꯩꯍꯧꯕꯅꯤ꯫ ꯃꯈꯣꯏꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯍꯪꯉꯨꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯉꯔꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯂꯩꯍꯧꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ." ꯑꯁꯨꯝꯅ ꯄ꯭ꯔꯤꯇꯝꯅ ꯂꯥꯛꯄꯅ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯇꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯇꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯀꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯁꯨꯃꯥꯡꯗ ꯃꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯄ꯭ꯔꯤꯇꯝꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ "ꯄ꯭ꯔꯤꯇꯝ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯀꯔꯤ ꯂꯩꯔꯒꯦꯅꯦ? ꯀꯥꯈꯠꯂꯣ ꯃꯥꯡꯒꯣꯟꯗ, ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯁꯤ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯥꯏꯕꯗꯒꯤ ꯄ꯭ꯔꯤꯇꯝꯁꯨ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯐꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ "ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯉꯟꯇꯥꯅ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯀꯔꯤ ꯇꯧꯔꯕ꯭ꯔꯥ? ꯍꯥꯏꯌꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯤꯇꯝꯅ "ꯑꯣꯖꯥ ꯆꯥꯎꯔꯦꯜ, ꯉꯔꯥꯡ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯄꯣꯠꯂꯣꯏꯕ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ? ꯉꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠ ꯑꯃ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯁꯥꯏꯗꯨꯅ ꯆꯥꯕ, ꯑꯗꯨꯒ ꯀꯤꯔꯕ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯏ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯑꯗꯨꯒ ꯉꯔꯥꯡꯗꯤ ꯇꯥꯎꯕ ꯍꯨꯏꯁꯤꯡꯁꯨ ꯂꯥꯛꯅ ꯈꯣꯡꯏ, ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗꯕꯨ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯈꯤ ꯑꯣꯖꯥ꯫ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯣꯖꯥ?" "ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯑꯣꯖꯥꯗ ꯍꯪꯒꯦ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯣꯖꯥꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯄꯣꯠꯂꯣꯏꯕꯗꯨ ꯑꯣꯖꯥꯁꯨ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯅ ꯑꯣꯖꯥ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯍꯪꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯆꯔꯤꯕꯅꯤ."
ꯄ꯭ꯔꯤꯇꯝꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯆꯨꯝꯃꯤ, ꯑꯩꯁꯨ ꯌꯥꯎꯏ. ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯝ, ꯅꯪꯒꯤ ꯏꯃꯥꯒꯤ ꯄꯣꯠꯂꯣꯏꯕ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯁꯣꯏ ꯑꯔꯥꯟꯗꯤ ꯌꯥꯎꯈꯤꯗꯦꯗ. ꯌꯥꯎꯈꯤꯗ꯭ꯔꯕ꯭ꯔꯅ ꯈꯜꯂꯤꯗ ꯑꯩꯕꯣ. ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯇꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯩ ꯑꯗꯨꯝ ꯊꯥꯔꯝꯕꯅꯤ. ꯑꯗꯨꯒ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯅꯤꯡꯊꯤꯖꯅ ꯃꯥꯡꯊꯣꯡ ꯊꯤꯡꯂꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯔꯛꯂꯤꯕꯅꯤꯅꯦ. ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕꯁꯨ ꯄ꯭ꯔꯤꯇꯝꯗꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ. ꯃꯗꯨꯗ ꯄ꯭ꯔꯤꯇꯝꯅ, ꯐꯔꯦ ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ. ꯍꯣꯏ, ꯌꯦꯡꯊꯣꯛꯁꯤ ꯉꯥꯏꯗꯅ. ꯀꯔꯤꯕꯨ ꯇꯧꯔꯨꯅꯤꯒꯦꯅꯦ, ꯂꯩꯃꯥꯡ ꯌꯦꯠꯄ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯊꯤ ꯐꯣꯡꯕ ꯑꯗꯨ ꯑꯣꯏꯔꯤꯅꯤ. ꯃꯤ ꯂꯩꯇꯕ ꯌꯥꯎꯕ ꯏꯃꯨꯡꯗꯤ ꯑꯗꯨꯝꯅ ꯈꯔꯗꯤ ꯑꯗꯨꯝ ꯃꯊꯤ ꯐꯣꯡꯅꯕꯅꯤ. ꯁꯣꯔꯥꯠ ꯍꯩꯔꯥꯠ ꯗꯦꯕ ꯀꯔꯃ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯇꯞꯅ ꯃꯔꯥꯏ ꯐꯖꯈꯤꯅꯤꯗ. ꯑꯗꯨꯕꯨ ꯍꯣꯏ, ꯅꯪꯅ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯁꯤ ꯍꯥꯏꯔꯕꯅꯤꯅ ꯆꯠꯄ ꯇꯥꯔꯦꯗꯅ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯄ꯭ꯔꯤꯇꯝꯗꯣ ꯄ꯭ꯔꯤꯇꯝꯒꯤ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯤ. ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯄ꯭ꯔꯤꯇꯝ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯇꯝꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ. ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯇꯝ ꯑꯃꯗꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯏꯃꯨꯡꯗ ꯆꯪꯉꯅꯕꯒꯤ ꯃꯈꯣꯏ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯤ, ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯅꯕ ꯃꯈꯣꯡ ꯀꯥꯟꯁꯤꯜꯂꯛꯄꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃꯗꯤ ꯐꯥꯎꯔꯛꯏ. ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯀꯌꯥ ꯊꯣꯏꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯕꯅꯤna ꯃꯁꯥꯗ ꯐꯥꯎꯔꯛꯂꯤꯕ ꯁꯥꯃꯤꯜ ꯑꯗꯣ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯔꯞ ꯆꯪꯈꯤ. ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯈꯔ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯂꯛꯏ. ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯅ ꯈꯪꯖ ꯍꯩꯖꯕ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯌꯦꯡꯂꯛꯏ. ꯑꯁꯨꯝꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯗꯨꯅ ꯄ꯭ꯔꯤꯇꯝꯗ ꯋꯥꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯄ꯭ꯔꯤꯇꯝ, ꯏꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯇ꯭ꯔꯤꯅꯦꯍꯩ. ꯅꯪꯒꯤ ꯍꯤꯡꯈꯣꯜ ꯅꯨꯡ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦꯅꯦ. ꯃꯗꯨꯅꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯉꯔꯥꯡ ꯑꯀꯤ ꯑꯈꯪ ꯅꯨꯡꯉꯥꯏꯇꯕ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯗꯨ. ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯇꯝ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯗꯨꯗ ꯄ꯭ꯔꯤꯇꯝꯅ, ꯑꯣꯖꯥ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯊꯣꯛꯂꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ. ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯣꯏ. ꯀꯝꯗꯧꯅꯤ, ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦꯅꯦ ꯑꯣꯖꯥ. ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ, ꯍꯦꯔꯥ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯤꯄꯥ ꯃꯥꯟꯗꯦꯗ ꯏꯕꯣ. ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯅꯤꯡꯊꯤꯅ ꯂꯩꯇꯥꯏꯅꯗꯨꯅ ꯈꯣꯏꯔꯝꯕꯤꯒꯅꯤꯀꯣ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄ꯭ꯔꯤꯇꯝꯒꯤ ꯂꯣꯏꯅꯕꯤ ꯊꯥꯕꯥꯗꯣ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ, ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯐꯅꯅꯕ ꯌꯦꯡꯕꯤꯗꯕ ꯌꯥꯗꯕꯅꯤ. ꯉꯔꯥꯡ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦ. ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯨꯛꯇ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ. ꯑꯗꯨꯅ ꯑꯣꯖꯥꯅ ꯇꯧꯗꯨꯅ ꯐꯅꯅꯕ ꯑꯃꯨꯛꯇ ꯂꯩꯇꯥꯏꯅꯕꯤꯔꯝꯃꯨ. ꯉꯔꯥꯡ ꯇꯧꯔꯛꯂꯤꯕ ꯑꯗꯨꯝꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣই. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯏꯃꯨꯡꯁꯦ ꯑꯁꯨꯝꯅꯗꯤ ꯇꯧꯅꯩ ꯍꯥꯏꯗꯅ ꯇꯥꯏ, ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯔꯥꯡꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯒꯗꯕ ꯐꯥꯎ ꯃꯥꯜꯂꯤ ꯑꯣꯖꯥ ꯃꯥꯏꯕ. ꯊꯥꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯊꯥꯕꯥꯗ ꯋꯥꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯨ ꯇꯝꯈꯠꯂꯛꯇ ꯉꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯃꯅꯤꯗꯣ. ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯨꯕꯗꯤ ꯅꯠꯇ꯭ꯔꯤ. ꯑꯗꯨꯅ ꯈꯔ ꯍꯩꯕ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨ ꯇꯧꯖꯔꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯗꯨꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯈꯨꯜ ꯑꯃ ꯑꯅꯤ ꯂꯥꯜꯂꯒ ꯂꯩꯔꯤꯕꯅꯤꯗꯣ. ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯈꯔ ꯊꯥꯞꯅ ꯇꯥꯝꯅ ꯂꯩꯈꯤꯕ ꯑꯗꯨꯅ ꯑꯩꯁꯨ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯠꯇꯅ ꯆꯠꯂꯒ ꯃꯍꯩ ꯇꯝꯂꯨꯕꯁꯨ ꯉꯝꯗ꯭ꯔꯤ. ꯑꯗꯨꯛ ꯊꯕꯛ ꯁꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯆꯠꯂꯒ ꯑꯈꯪ ꯍꯪꯂꯨꯕ ꯑꯗꯨ ꯅꯠꯇꯅ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯇꯝꯂꯨꯕꯗꯤ ꯉꯝꯗ꯭ꯔꯦꯗꯣ. ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯊꯣꯏꯅ ꯍꯩꯕꯗꯤ ꯅꯠꯇꯦꯗꯣ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯇꯣꯏꯅ ꯆꯠꯇ꯭ꯔꯕꯅꯤꯅ ꯏꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅꯦ ꯑꯩꯁꯤ. ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯥ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ. ꯊꯥꯕꯥꯅ ꯑꯗꯨꯝꯅ
ꯑꯁꯥ ꯄꯨꯝꯅꯃꯛ ꯃꯥꯡꯂꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯅꯨꯡꯉꯥꯏꯔꯛꯇꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯌꯥꯔꯥ, ꯑꯩꯁꯨ ꯑꯃꯥꯏꯕ ꯑꯃꯅꯤꯅꯦ꯫ ꯑꯩꯅ ꯈꯪꯖ ꯍꯩꯖꯕ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯌꯦꯡꯒꯦꯀꯣ, ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯩꯇ꯭ꯔꯕꯁꯨ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃ ꯑꯩꯅ ꯇꯥꯟꯅꯒꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯈꯪꯖ ꯍꯩꯖꯕ ꯈꯔ ꯇꯧꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯀꯔꯤꯅꯣ ꯀꯞꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦꯀꯣ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯥꯕ ꯑꯃꯗꯤ ꯄ꯭ꯔꯤꯇꯝꯗꯣ ꯃꯛꯁꯜꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯈꯔ ꯉꯥꯟꯊꯣꯛꯆꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯩ ꯂꯥꯛꯀꯦ, ꯑꯗꯨꯒ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯁꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯑꯩ ꯍꯥꯏꯔꯝꯒꯦ꯫ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯊꯣꯏꯗꯣꯛꯄ ꯆꯪꯉꯣꯏꯗ꯫ ꯌꯥꯡꯀꯣꯛ ꯑꯃꯒ ꯊꯥꯡꯒꯣꯜ ꯑꯃꯒ ꯂꯥ ꯂꯥꯇꯣꯟ ꯐꯖꯕ ꯑꯃ ꯑꯃꯗꯤ ꯍꯩꯔꯝ ꯇꯔꯦꯠ ꯂꯩꯔꯝ ꯇꯔꯦꯠ ꯈꯔ ꯆꯪꯒꯅꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯂꯥꯡꯂꯝꯂꯣ꯫ ꯑꯇꯩꯗꯤ ꯑꯩꯅ ꯄꯣꯔꯛꯄ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯄꯣꯔꯛꯂꯒꯦꯀꯣ꯫ ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯁꯨꯅꯅꯕ ꯂꯥꯡꯖꯔꯝꯂꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯒꯦꯅꯦꯀꯣ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯤꯟꯗꯣꯛꯀꯦ꯫ ꯌꯥꯏ ꯌꯥꯏ ꯌꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯨ ꯄ꯭ꯔꯤꯇꯝꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯄ꯭ꯔꯤꯇꯝꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯤꯇꯝꯁꯨ ꯌꯨꯝꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯤꯟ ꯂꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯄꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯤꯟ ꯂꯥꯡꯗꯨꯅ ꯊꯝꯂꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ, ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯣ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯅꯅꯕꯒꯤꯗꯃꯛ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯊꯣꯔꯛꯄꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯗꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯏꯍꯩ ꯍꯩꯅꯗꯕ ꯀꯅꯥꯒꯨꯝꯕꯅ ꯃꯉꯣꯟꯗ ꯏꯟꯅꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯥꯞꯇꯛꯅ ꯃꯉꯣꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ꯫ ꯃꯍꯥꯛꯇꯤ ꯑꯃꯥꯏꯕ ꯇꯝꯈꯠꯂꯛꯇ ꯉꯥꯏꯔꯤꯕ, ꯀꯌꯥ ꯊꯣꯏꯅ ꯍꯩꯇꯕ ꯑꯣꯏꯕꯅꯤꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯣ ꯐꯠꯇꯕ ꯊꯋꯥꯏꯅ ꯃꯉꯣꯟꯗ ꯏꯟꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯍꯥꯛ ꯄ꯭ꯔꯤꯇꯝꯒꯤ ꯌꯨꯝꯗ ꯑꯁꯨꯝ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯇꯝꯒꯤ ꯃꯌꯨꯝ ꯌꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯄ꯭ꯔꯤꯇꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯄ꯭ꯔꯤꯇꯝꯕꯨ ꯀꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯇꯝꯁꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯕꯥꯒ ꯄꯨꯟꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯣꯖꯥꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯔꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯨꯡꯁꯥ ꯊꯤꯔꯨꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯣꯖꯥ, ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯅꯕ ꯇꯧꯁꯤ꯫ ꯉꯁꯥꯏꯗꯒꯤꯅꯤ ꯌꯨꯝꯁꯦ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ ꯑꯣꯖꯥ꯫ ꯑꯩꯁꯨ ꯃꯗꯨ ꯈꯪꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ? ꯆꯪꯁꯤ ꯆꯪꯁꯤ꯫ ꯑꯩꯁꯨ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯁꯤꯟ ꯂꯥꯡꯗꯨꯅ ꯄꯣꯔꯛꯂꯕꯅꯤ꯫ ꯐꯔꯦꯅꯦ ꯑꯣꯖꯥ, ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯄ꯭ꯔꯤꯇꯝ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯕꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯃꯁꯥꯗ ꯁꯥꯍꯨꯝ ꯑꯃ ꯐꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯇꯝꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯄ꯭ꯔꯤꯇꯝ, ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯑꯃ ꯐꯪꯉꯤꯅꯦ꯫ ꯑꯗꯨꯅ ꯊꯕꯛꯁꯤ ꯈꯔ ꯂꯨꯒꯗꯕ ꯃꯥꯜꯂꯤ꯫ ꯈꯔ ꯆꯦꯛꯁꯤꯟꯁꯤꯀꯣ꯫ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯔꯤꯕ ꯄꯣꯠꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯤꯇꯝ ꯑꯃꯗꯤ ꯊꯥꯕꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ? ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯁꯣꯏꯕ, ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯗꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯅꯔꯤꯕꯅꯣ, ꯀꯤꯍꯟ ꯈꯪꯍꯜꯂꯤꯕꯅꯣ? ꯑꯣꯖꯥꯅꯅꯦ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯐꯅꯅꯕ ꯑꯃꯨꯛꯇ ꯂꯩꯇꯥꯏꯅꯕꯤꯔꯝꯃꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕ ꯌꯥꯏ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯈꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯄ꯭ꯔꯤꯇꯝ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯕꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯣꯡ ꯈꯥꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯇꯝꯅ ꯏꯉꯛ ꯉꯛꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ? ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ
ꯊꯥꯕꯜꯅ ꯐꯤꯉꯧ ꯐꯧ ꯃꯈꯩ ꯂꯩꯍꯧꯕ ꯇꯥꯏ ꯑꯗꯨꯒ ꯅꯣꯡ ꯈꯜꯂꯛꯂꯤꯕ ꯑꯁꯤꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯆꯤꯡꯅꯒꯅꯨ ꯑꯗꯨꯛ ꯃꯀꯨꯝ ꯃꯊꯥ ꯑꯣꯏꯕꯒꯤ ꯇꯥꯖꯔꯤꯕ ꯋꯥꯔꯤꯅꯤ ꯉꯔꯥꯡꯁꯨ ꯁꯨꯡꯉꯩꯗ ꯅꯣꯡ ꯇꯥꯏꯗꯅꯀꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯅꯈꯣꯏ ꯂꯥꯡꯀꯅꯨꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯄ꯭ꯔꯤꯇꯝ ꯑꯃꯗꯤ ꯊꯕꯥꯗ ꯀꯤꯔꯤꯕꯗꯣ ꯐꯥꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯍꯤꯡꯒꯣꯜꯒꯤ ꯅꯥꯀꯟꯗ ꯊꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯇꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯃꯗꯤ ꯂꯤꯄꯠ ꯂꯤꯄꯠ ꯆꯠꯄꯒꯤ ꯁꯥꯎꯝ ꯀꯌꯥ ꯐꯪꯕ ꯍꯧꯔꯛꯂꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯃꯍꯥꯛ ꯀꯌꯥ ꯊꯣꯏꯅꯒ ꯍꯩꯇꯕꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯣꯏꯖꯔꯕꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦꯟꯗꯦ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯈꯪꯖ ꯍꯩꯖꯔꯤꯕ ꯂꯥꯏꯔꯣꯟ ꯑꯗꯣ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯄ ꯑꯗꯨꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯀ꯭ꯋꯥꯛꯅ ꯂꯥꯛꯅ ꯈꯣꯡꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯁꯦ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯀꯤꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯑꯗꯣ ꯂꯦꯞꯇꯅ ꯁꯣꯜꯂꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯂꯣꯏꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯥꯏ ꯂꯣꯏꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯦꯞꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯔꯛꯂꯗꯨꯅ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄ꯭ꯔꯤꯇꯝ ꯍꯣꯏꯗꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯅꯕ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯅ ꯄ꯭ꯔꯤꯇꯝ ꯑꯃꯗꯤ ꯊꯕꯥꯗꯣ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯐꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯨꯡꯆꯪ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯄ꯭ꯔꯤꯇꯝ ꯃꯁꯥꯗ ꯄꯥꯈꯠꯄ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯇꯝꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯍꯧꯖꯤꯛꯇꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯇꯝꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯈꯖꯤꯛꯇꯪ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯃꯌꯥ ꯀꯥꯍꯜꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯅꯥꯛꯊ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯊꯅꯝꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯦꯡꯗꯨꯅ ꯊꯝꯂꯤꯕꯗꯨꯗꯤ ꯎꯏ ꯑꯗꯨꯕꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯤ ꯂꯩꯕ ꯎꯗꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯇꯝꯅ ꯊꯣꯡ ꯑꯗꯣ ꯈꯔꯒ ꯍꯥꯡꯗꯣꯛꯇꯨꯅ ꯃꯀꯣꯛ ꯑꯗꯣ ꯂꯩꯊꯣꯛꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯥꯏꯅꯁꯨ ꯅꯥꯁꯣꯟꯅꯅ ꯀꯧꯔꯤ ꯑꯗꯨꯝꯅ ꯀꯧꯔꯕꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗꯒꯤꯗꯤ ꯄ꯭ꯔꯤꯇꯝ ꯀꯤꯔꯛꯂꯗꯨꯅ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯍꯥꯛ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯍꯩ ꯊꯕꯥ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨ ꯂꯩꯍꯧꯗꯦꯅꯤ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯤ ꯅꯥꯛꯊꯗ ꯂꯩꯍꯧꯏ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯇꯝꯅꯔꯤꯕ ꯂꯥꯏꯗꯨꯅꯒ ꯆꯦꯜꯂꯒ ꯆꯠꯈ꯭ꯔꯕꯖꯥꯠꯂꯣ ꯍꯦꯔꯥ ꯃꯣꯏ ꯇꯥꯃꯣꯁꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯂꯥꯏꯅꯕꯨ ꯑꯃꯥꯏꯕ ꯆꯦꯜꯂꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯏꯗꯨꯕꯨ ꯇꯥꯏꯅꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯏꯕꯥꯅꯤ ꯊꯣꯛꯂꯒꯅꯦ ꯑꯃꯨꯛꯇꯤ ꯌꯦꯡꯂꯨꯁꯦ ꯐꯠꯇ ꯅꯨꯡꯗꯒ ꯑꯃꯨꯛ ꯊꯣꯛꯂꯕꯗꯤ ꯏꯕꯥꯅꯤꯗ ꯂꯣꯏ ꯇꯥꯏꯅꯕ ꯇꯥꯔꯦ ꯍꯥꯏꯕ ꯍꯥꯏ ꯉꯥꯏꯈꯣ ꯇꯥꯞ ꯍꯦꯛꯇ ꯊꯣꯛꯎꯒꯨꯝꯁꯤ ꯀꯔꯤꯅꯣꯃ ꯂꯩꯕ ꯃꯥꯜꯂꯤ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯇꯥꯟꯅꯈ꯭ꯔꯕꯖꯥꯠꯂꯥ ꯀꯔꯤꯅꯣꯃ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯣꯛꯎꯕ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ ꯑꯁꯨꯝꯅ ꯄ꯭ꯔꯤꯇꯝ ꯑꯃꯗꯤ ꯊꯕꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯣ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯤꯇꯝ ꯑꯃꯗꯤ ꯊꯕꯥꯗꯣ ꯀꯤꯕꯅ ꯂꯣꯏꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯇꯥꯔꯝꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣꯠ ꯄ꯭ꯔꯦꯛ ꯏꯟꯅꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯂꯛꯏ
ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯗꯅ ꯃꯁꯥꯗ ꯂꯥꯏ ꯇꯤꯟꯅ ꯆꯪꯕ ꯉꯝꯗꯅꯕ ꯂꯥꯏꯔꯣꯟ ꯑꯃ ꯃꯈꯨꯠꯇ ꯁꯣꯜꯂꯒ ꯅꯥꯟꯊꯖꯩ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯊꯣꯡ ꯑꯗꯣ ꯑꯗꯨꯃꯛ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯄꯣꯅꯥ ꯄꯥꯟꯁꯤꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯃꯃꯥꯡꯊꯛꯇ ꯑꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛꯇ ꯇꯧꯔꯛꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯃꯤꯒꯤ ꯄꯣꯠꯂꯣꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯂꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯅ ꯄꯣꯠꯂꯣꯏꯕ ꯏꯃꯨꯡ ꯑꯗꯨꯗ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯍꯟꯗꯛꯀꯤꯁꯤꯅ ꯃꯑꯣꯡ ꯑꯃꯅꯤ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏꯁꯦ ꯐꯔꯦ ꯑꯩ ꯍꯌꯦꯡꯃꯛ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯏꯍꯩ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯣ ꯅꯤꯡꯉꯥꯏꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯈꯝꯕꯗꯣ ꯉꯔꯥꯡ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯈꯝꯕ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ ꯃꯁꯤꯗꯒꯤ ꯈꯝꯕꯅ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯅ ꯈꯥꯝꯃꯤ ꯕꯥꯕꯥ ꯉꯥꯏꯈꯣ ꯃꯈꯣꯜꯁꯦ ꯀꯔꯤꯅꯣꯃ ꯇꯧꯏ ꯑꯁꯨꯛ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯀꯞꯀꯗꯧꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯑꯗꯨꯅ ꯃꯁꯤ ꯑꯐꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯊꯣꯛꯈꯤꯅꯨ ꯕꯥꯕꯥ ꯃꯁꯤ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯕꯗꯒꯤ ꯈꯝꯕꯁꯨ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯇꯧꯕ ꯂꯩꯀꯥꯏꯒꯤ ꯍꯨꯏꯁꯤꯡꯅ ꯀꯞꯄ ꯂꯥꯎꯕ ꯁꯪꯒꯣꯟꯗ ꯄꯨꯜꯂꯤꯕ ꯁꯟꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯎꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯕꯅꯆꯤꯡꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯗꯁꯨ ꯗꯨꯡ ꯗꯨꯡ ꯆꯦꯟꯕ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯃꯨꯕ ꯀꯌꯥ ꯀꯣꯏꯆꯠ ꯆꯠꯄ ꯀꯌꯥ ꯊꯦꯡꯅꯕꯒꯤ ꯄꯥꯎꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯣ ꯄꯨꯡꯅꯤꯟ ꯅꯤꯜꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯕꯗꯤ ꯌꯨꯝꯗ ꯃꯄꯥꯟ ꯀꯅꯥꯁꯨ ꯊꯣꯛꯅꯗ꯭ꯔꯤ ꯌꯥꯝꯅ ꯊꯣꯏꯅ ꯀꯤꯅꯗ꯭ꯔꯕꯁꯨ ꯃꯄꯥꯟ ꯂꯤꯄꯥꯜ ꯊꯣꯛꯄꯗ ꯑꯗꯨꯃꯛ ꯈꯃꯨꯛꯇꯤ ꯆꯥꯔꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯔꯥꯏ ꯆꯨꯕ ꯑꯍꯜꯁꯤꯡ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯂꯝꯍꯥꯡ ꯑꯃꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯇꯝꯅꯔꯦ ꯍꯥꯏꯗꯅ ꯇꯥꯏꯅꯦ ꯉꯔꯥꯡ ꯄꯣꯠꯂꯣꯏꯈꯤꯕ ꯏꯇꯩꯃ ꯆꯧꯕꯤꯒ ꯂꯩꯔꯥꯡ ꯇꯣꯟꯒꯗꯨ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅꯩ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯋꯥꯀꯤꯡ ꯆꯠꯄ ꯑꯉꯥꯡꯁꯤꯡꯅ ꯅꯣꯡ ꯉꯝꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯒ ꯄꯥꯎ ꯇꯝꯅꯩ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯂꯩꯀꯥꯏꯁꯤꯁꯨ ꯕꯨꯠ ꯊꯣꯛꯄ ꯍꯧꯔꯦꯅꯦ ꯑꯁꯨꯝꯅ ꯃꯥꯏꯃꯨꯅ ꯃꯍꯥꯛꯀ ꯌꯨ ꯊꯛꯃꯤꯟꯅꯔꯤꯕ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯁꯥꯃꯨꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯊꯥꯖꯗꯕ ꯁꯥꯃꯨꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣ ꯂꯥꯏꯗꯣ ꯑꯝꯇꯪ ꯐꯥꯔꯒ ꯑꯩꯒꯤ ꯐꯤ ꯁꯨꯍꯟꯒꯦ ꯍꯥꯏꯗꯅ ꯊꯤꯔꯤꯕꯅꯤꯅꯦ ꯃꯋꯥ ꯂꯧꯗꯕ ꯋꯥꯅꯤ ꯑꯉꯥꯡꯁꯤꯡꯗꯨꯅꯅꯦ ꯃꯌꯥꯝꯗ ꯀꯤꯍꯟꯗꯧꯒꯤ ꯂꯛꯅꯗꯧꯒꯤ ꯄꯍꯥꯏ ꯍꯥꯏꯕ ꯑꯣꯏꯔꯤꯅꯤ ꯊꯥꯖꯔꯨꯅꯨ ꯊꯥꯖꯕꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯀꯩꯅꯣꯗ ꯉꯍꯥꯟꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯕꯨꯠ ꯊꯣꯛꯏ ꯊꯣꯡꯗ ꯗꯨꯡ ꯗꯨꯡ ꯊꯤꯜꯂꯛꯏ ꯍꯥꯏꯗꯅ ꯀꯅꯥꯝꯇ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗꯦꯗꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒꯤ ꯏꯌꯣꯡꯗ ꯇꯤꯡꯕ ꯐꯤ ꯀꯌꯥ ꯃꯥꯡꯈꯤ ꯍꯨꯔꯥꯟꯕ ꯅꯨꯡꯉꯥꯏꯅꯅꯕ ꯇꯧꯕ ꯇꯣꯉꯥꯟꯅꯤ ꯊꯥꯖ ꯌꯥꯕ ꯅꯠꯇꯦꯀꯣ ꯁꯥꯃꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯝꯕꯇꯣꯟꯅ ꯁꯥꯃꯨ ꯈꯪꯗꯦ ꯑꯩꯗꯤꯕꯀꯣ ꯊꯦꯡꯗ꯭ꯔꯤꯉꯩ ꯃꯝꯗ꯭ꯔꯤꯉꯩꯗꯅꯦ ꯄꯔꯞ ꯍꯟꯖꯤꯟꯅꯕ ꯇꯧꯁꯤ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯨꯅꯅꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯀꯥꯟꯗꯦꯁꯦ ꯆꯪꯖꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯌꯨ ꯊꯛꯄ ꯑꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯌꯨ ꯊꯛꯄꯁꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯅꯔꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯂꯕ ꯃꯇꯝꯅꯤ
asumna makhoi ahum asum lakpara khambaton di magi yumgi thongal jawri lehaurage haiduna mahakti lehori yumda changhori aduga samu amadi maimu makhoi ani dia sum lakli makhoi ani le lakli ba sisu ngarang poloi khiba angang sing walking chatpada lai thingnai haidiba mongpham mado lan tu chatkadori bani adubu makhoi hidak yamna ka hena ngau khibana kadisunna sungdana adumak mangado landuna chanabagi damakta lai asum lakpana makhoi ani mangadugi manak jausilakli matamatuta mang adudagi khanghaudana kwak amana yamna hauna lakna khonglai adumna khonglakpa aduta maimuna samuda hai kaino ne samo asuyam thingna kansida mang manak sida kwak khonglai sibo asiro mayamna but hainei dubo era nangsu pa paradana sumna sum khongjabo oirongani kaino kwang nai hingda khongadi but ne ta hainabro mawalodi sasalo asumna makhoi ani do wari sanaduna mang ado lana napa chatli asumna chatpada kari wakhal dagi no khangde maimuna mang adugi mi mai thapham oiriba mafam maduda yengsiluri asumna maimuna yenglubo aduda mang adugi mai thapham oiriba aduda kanagumbi nupi ama makhoida matung onsinduna phamduna leiribado urai madu ubada maimudi humang anapi kare masado thak thak nikpa horakli masidagi mahakna samuda yamna kina hairi samu yemutu mangasida kanagumbi ama phamlaga leire mi nangbo nati nangbo sibu udabrami era nang su thengil kansida phagi matang chade ko sasalo karai dagi buno jikpo kwa khonggi badu nangju na saje pangki kiraba kanom tawre asumna hairaga samuna maimuge makhut ado paiduna chingge haiduna tawi aduga mongpham aduda mahaksu jengai matam aduda mahaksu ure mongpham adugi mai thapam aduda kanagumbi nupi ama makhoida matung onsinduna phamduna leiribado uri matam aduda samuna hidaka ngaugani masada karimata akibe yauduna ai kanano aduda phamlibadubo ha nati migi mongpham aduda ahinga thingbasida phamlibasibu tamdarai saribro nang goini lekai sida butho yedana haidaripsi nati nangku siningabro asumna samuna mahana uriba nupi aduda hanjin law khongduna wa kaya hangi adumna samuna hanjin law khongduna kawwa aduda makhoida matung onsunduna phamlibi nupi ado samuna leiriba adomda mamaya do phat lechilakli adumna leithuklagi jinglakpo aduda samu amadi maimu ado kibada maklak nikhri leiramliba nupi ado atei kana su oiramdri leirangi thawai oiramlei madu khanglakpada maimudi maklak nikpana loiri masa do ki khiwana kari tawudabano haiba khangda mang aduda phamliba leirangi thawai aduda jingduna leiri madaduda maimuna ito sidi ni saglona hale nang lehoro ai chelage taw asomna halamlaga maimu ado khudup thaduna chengkhri maduda samuna ai ngai khone chemina jine haiduna lauraga mahaksuma jumlomda chelakli somda mang aduda phamliba leirangi thawai adudi makhoi anina sen khiba tu yengduna yamna ningamdana kaptuna lehori asomdana samu amati maimu do mage yumda asum chenarakli matawa sumna chelakpana maimudi magi mayum jawri masidigi mahakna mangolda parprap ka khallaga thong adubu tangdang thinduna mahaki nupibu hobe yamna kina kauri tarok liba mawong aduta maimugi nupi ibelei ipa pakhana phamudagi kumtharakli aduga ho tare kaidoba yorobage haiduna mahaksu mamang thong tamna chelai aduga thong ado hangdui matam aduda maimudo sormapi honma makhai masada humangna punu lupa makhai thak niktuna mapana leptuna leirami masidigi khanghauduna maimudo imungda phat changchilai aduga thonga do yamna khulai thuna kam launa lonsalli aduga mahaki nupi ibiledi yenglaga ai nachanupa lakraba ha nachanupa lakraba mi lehore phammaga lehore kwa olambadagine mi wonthoribani lehorabani karino harisibo nati kanana tanarainoba lehore hasna karino pamilama tatida kanagi kwangno nati midangsida kwangnaga tanarai brabra nangbo masi yam ngangkhreda ai na sanupa halaklabra haibadi khumde ho halaktana ngasaina tungkhri adu kedo biragi haiba hai aiga itau samuga khungi lamhangda khara paisi haidna pairubani
halakpada amuk toiba ngahan poloi khiba kari mamingdubo lairangdo phamlaga leiramibani ne adudagi ibani samji khaidna chinaraibani sadau thongedana se haima karino harisibo aidi onthongna kijareda ngasai su anga walking chapasingna thengna yaidana tambibani adudagi kharaga kiraga leiringasida ati parpar plaglaga tammibu pawasibu asaidi thongna kireda ai kiraba yadabani lekai kaino matorkadoribani hay nongalaga ne kaino pawdo tanaba tawsi hay tumas lao lekai se kainom torkadoriko ngahan amaiba saurel na mangthong thingbadu ningthina thinghowdabra natragana poloiba yawba singi maraktagi kaino karan tawrabra amadi soidna tawramani changasi asumna maimu amadi ibelai wari watai sanaraba matung makoi phamunga chanatuna tumna ba sem sakri ibelai di mapuroi bana tamliba pawadu tabada masado kibana loirabani masigi matung makoi adumak tumthakri somtana samudo kamdori mahaksu maimuna tawriba adugum thongado dangdang thinduna taha mahagi nupi manilema bu kauri masidagi manilema su parap thulaktuna thongado bu hangli aduga kari torobake haiduna hangi matamadu samuna ai siram dore lai kidabra haibabu ai kire ngasidi karino hairisibo nati laitin kaya thajadaba moi papungna lai leire lai thajai ga harisibu kana thingdaragi o lairang thingdari lairang asida kari mangda phamlaga lehorabani hai thong lonjalu ne mamanangbo matawa somna samusu mahana thingdarakpa urakpa khudimak mahaki nupi manileimata tamli masidagi makhoi phamungda sangduna tumna khri matawa somna ahing aduma haukhri mathangi nong ngamphum taruklei adubu mahausadi asomna nong ngamphum tarokpa matamda lekai khul adugi nahasing pakhang masasing nganta hogatuna walking hek chanabani adubu ngasidi kanasu mapanda thongadri walking kanasu chanakhidrei asomna matamadu haukhiduna haujikti nong mapung phana ngale matamadu da pitamsu yahauraktu na mapanda thorakli masitigi mahangna nakjet tungmang kiruk jingka mahangna ngarang lai khoirambada sizin nakhiba amaiba saurenna lai losin biram jaba mahangna su lai khoiramba su horomlaba polam cheram kaya thiendu thamlamlaba mafam matuda pitamdo parap laili aduga maiba aduna chakhairampa polam cheram singado pulap tasellaga kana udringai yumadugi maning khongbal adu laktuna hundokhre masidagi mahak iru phajana sengalu thoklaba matung yamna sauna amaiba sawalgi mayum tamna parap lakle mahana asum lakpada lambida lehuriba mi singna lipulimpu ngangna bado tarai adubu pritam mayamna lipulimpu ngangna ribado ngahak leptuna tadi mahana chaliba mafam matuda yawna pa parap asum lakli asumna lakpana haujikti pritam do amaiba sawalgi mayum jarokli masidigi mahakna thongalda parap sangnaklaga sumang matonda leptuna mangolomte jingdai asumna mahakna mangolgi thongjaw adu jingnakpadadi thongjaw ado thong londuna leiramle matam aduda pritamna kamdawni siri oza amaibagi yumsisu thong lolini macha ama masuma nupi ama ngang ama leidana makhoida hangni haibesu leite kamdawni siri oza dubu maning maya daga leiba jana aibu haifet kauraga yengsira asumna khanduna pritamna yummadigi koibadu koichat chatuna amaiba chaurel leibra haiduna koyengking adubu leiba uramdi madunatana mahangna amaiba chaurel busu oda chaurel haiduna haifeti kawi adubu kanasu karisu kumlaktri matam madudadi mahangna khanglakli oda chaurel se yum masi hadautuna chakhre haiba mahak khanglakli masidagi pritamdo upai leitraduna mahak sumayum da hankhre somda amaiba chaureldi mana tamliba mahayado mahakpu takpi tambiriba waza aduda mapung phana tamluraba matung phajana hairaba kanda laklagi khanduna mafam maduda ayung nganta mamlingai hogatuna waza adugi manakta chakhrabani maramadunani pritamna yum masida lakko matamda oja chaurelgi yum mado thong londuna leiramlibado asumna pritamdo asa kaina mahak yum lomda sum moli lai asumna mahanga lakpada
ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯜ ꯆꯠꯄ ꯑꯍꯜ ꯑꯃꯅ ꯄ꯭ꯔꯤꯇꯝꯕꯨ ꯀꯧꯗꯨꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯏ꯫ ꯃꯗꯨꯗ ꯄ꯭ꯔꯤꯇꯝꯅ ꯀꯔꯤ ꯍꯥꯏꯒꯦ ꯈꯨꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯉꯥꯏꯈꯣꯅꯦꯍꯦ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯪ ꯂꯥꯟꯅ ꯈꯟꯅꯨ, ꯁꯥꯎꯅꯨꯀꯣ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅꯦ꯫ ꯀꯔꯤ ꯋꯥꯅꯣ ꯈꯨꯔꯥ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ, ꯁꯥꯎꯔꯣꯏꯗ ꯈꯨꯔꯥ꯫ ꯁꯤꯅꯤꯗ, ꯉꯔꯥꯡ ꯈꯨꯜ ꯑꯁꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯈꯣꯏ ꯈꯔ ꯑꯃꯝ ꯑꯊꯦꯡꯕꯗ ꯍꯜꯂꯛꯄꯗ ꯃꯣꯏꯅ ꯃꯪ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩꯌꯦꯗꯅ ꯍꯥꯏ꯫ ꯅꯨꯄꯤꯗꯨ ꯅꯈꯣꯏꯒꯤ ꯏꯃꯥꯅꯦ ꯍꯥꯏꯅꯦ꯫ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯇꯝꯗꯣ ꯂꯋꯥꯏꯁꯝ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯪ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯩ꯫ ꯑꯗꯨꯒ ꯃꯁꯥꯗꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯇꯝꯅ ꯇꯣꯝꯕꯗ ꯍꯪꯂꯛꯏ, ꯈꯨꯔꯥ, ꯀꯅꯥ ꯀꯅꯥꯅꯣ ꯉꯔꯥꯡ ꯑꯩꯒꯤ ꯏꯃꯥꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯛꯑꯦꯗꯅ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯩꯉꯣꯟꯗꯒ ꯇꯥꯛꯊꯣꯛꯄꯤꯕ ꯌꯥꯗꯕ꯭ꯔꯥ? ꯑꯀꯥꯏꯕ ꯀꯔꯤ ꯂꯩꯕꯒꯦ ꯈꯨꯔꯥ? ꯀꯔꯤꯒꯤ ꯌꯥꯗꯅꯤ, ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ ꯇꯣ꯫ ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯗ, ꯁꯤꯒꯤ ꯑꯋꯥꯡꯒꯤ ꯅꯣꯏꯒꯤ ꯇꯥꯗ ꯀꯔꯤ ꯃꯥꯏꯃꯨꯅ ꯊꯦꯡꯅꯔꯛꯄꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯄ꯭ꯔꯤꯇꯝꯗ ꯉꯔꯥꯡ ꯃꯥꯒꯤ ꯃꯃꯥ ꯊꯦꯡꯅꯔꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯥꯏꯃꯨꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯄꯗꯒꯤ ꯄ꯭ꯔꯤꯇꯝꯅ ꯍꯣꯏ ꯐꯔꯦ ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯥꯏꯃꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯏꯃꯨꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯏꯃꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯃꯨꯗꯣ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯎꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯤꯇꯝꯗ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ, ꯑꯩꯒ ꯏꯇꯥꯎ ꯁꯥꯃꯨꯒꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯪꯒꯤ ꯏꯃꯥ ꯂꯩꯔꯥꯡꯗꯣ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔ ꯃꯥꯜꯂꯦ, ꯃꯁꯛꯁꯨ ꯃꯥꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯎꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯆꯦꯜꯂꯛꯑꯦ꯫ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯆꯤꯊ ꯅꯥꯟꯊꯕ ꯄꯣꯠ ꯆꯩ ꯂꯩꯔꯕꯁꯨ ꯇꯧꯒꯟꯕꯅꯤ꯫ ꯑꯃꯨꯛꯇꯪ ꯀꯔꯤ ꯆꯤꯊ ꯅꯥꯟꯊꯕ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯎ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯈꯔ ꯇꯝꯂꯨꯕꯗꯒꯤ ꯍꯩꯔꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯁꯨ ꯑꯃꯨꯛꯇꯪ ꯇꯥꯟꯅꯧ꯫ ꯉꯍꯥꯟ ꯄꯣꯠꯂꯣꯏꯕꯗꯁꯨ ꯃꯍꯥꯛ ꯌꯥꯎꯏ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ, ꯑꯗꯨꯅ ꯃꯥꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯧꯀꯣ꯫ ꯍꯣꯏ ꯗꯥꯗꯥ, ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯃꯗꯨ ꯆꯤꯡꯅꯔꯛꯇꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯉꯔꯥꯡꯁꯤ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯧꯗꯨꯅ ꯂꯥꯏ ꯑꯃ ꯈ꯭ꯋꯥꯏꯔꯝꯅꯅꯕ ꯁꯤꯜ ꯂꯥꯡꯈꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅꯁꯨ ꯃꯍꯥꯛꯅ ꯂꯥꯏ ꯑꯗꯨ ꯇꯥꯏꯅꯕꯤꯒꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯅ ꯑꯍꯤꯡꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯅ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯂꯤꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡꯁꯨ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ, ꯅꯈꯣꯏ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯍꯧ ꯍꯥꯏꯗꯨꯅ ꯑꯩꯒ ꯊꯕꯥꯒꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯨꯅ ꯃꯄꯥꯟꯗ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯪꯂꯛꯃꯟꯗꯦ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯈꯔ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯃꯍꯥꯛ ꯂꯩꯕ ꯎꯗꯦ꯫ ꯃꯍꯥꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯒ ꯑꯗꯨꯃꯛ ꯃꯌꯨꯝ ꯌꯧꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯗꯅ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯌꯨꯛꯁꯤꯗ ꯆꯠꯂꯒ ꯍꯪꯂꯨꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯒꯤꯗꯤ ꯑꯩ ꯉꯁꯥꯏ ꯆꯠꯂꯒ ꯍꯪꯖꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯃꯁꯥ ꯂꯩꯍꯧꯗꯦ꯫ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯗꯣ ꯁꯣ ꯂꯣꯜꯂꯒ ꯂꯩꯍꯧꯏ꯫ ꯑꯩꯁꯨ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯒꯗꯅ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯨꯔꯥ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯉꯔꯥꯡ ꯇꯥꯗ ꯃꯥꯏꯃꯨꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯊꯦꯡꯅꯔꯛꯏ, ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯥꯟꯅꯔꯒ ꯍꯪꯅꯔꯨꯆꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯇꯥꯗꯒꯤꯁꯤ ꯂꯥꯛꯆꯔꯤꯕꯁꯤꯅꯤ꯫ ꯄ꯭ꯔꯤꯇꯝꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯃꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯈꯤꯕ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯝꯅ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯛꯏ, ꯃꯥꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯪꯖ ꯍꯩꯖꯕ ꯑꯃ ꯂꯩꯕꯗꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝ ꯇꯧꯔꯣ, ꯃꯍꯥꯛ ꯍꯜꯂꯛ ꯐꯥꯎꯕꯗꯤ ꯉꯥꯏꯔꯁꯤ꯫ ꯍꯜꯂꯛꯀꯅꯤ, ꯃꯥꯅꯦ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥ ꯍꯜꯂꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯁꯤꯅꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯏꯃꯨꯅ ꯄ꯭ꯔꯤꯇꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫
ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄ꯭ꯔꯤꯇꯝꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯕꯥꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯣ ꯃꯤ ꯀꯌꯥ ꯆꯠꯅꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯇꯝꯅꯕꯒꯤ ꯂꯥꯏ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤꯅ ꯂꯤꯝꯐꯨ ꯉꯥꯡꯅꯗꯨꯅ ꯃꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯔꯤꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯁꯣꯝꯗꯁꯨ ꯈꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥ ꯀꯌꯥ ꯇꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯅꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯈꯪꯂꯕꯅꯤꯅ ꯃꯕꯥꯅꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯒꯤ ꯃꯄꯥ ꯈꯝꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯤꯁꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯅ ꯀꯤꯔꯤꯕ ꯑꯃꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝ ꯇꯧꯁꯤꯜꯂꯛꯂꯦ꯫ ꯁꯣꯝꯗꯗꯤ ꯇꯣꯝꯕꯒꯤ ꯈꯨꯜ ꯑꯁꯦ ꯀꯅꯥꯁꯨ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯅ ꯆꯤꯛꯅ ꯆꯪꯅ ꯉꯝꯗꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯃꯗꯤ ꯀꯩꯊꯦꯜꯗ ꯃꯤ ꯀꯌꯥ ꯇꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯤꯅꯈꯤꯕꯅ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦ ꯑꯗꯨꯅ ꯈꯨꯟꯇꯥꯛ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯄꯤꯕ ꯍꯧꯔꯛꯂꯦ꯫ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯠ ꯆꯠꯄ ꯑꯃꯗꯤ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯗ ꯁꯨꯠ ꯀꯞꯄ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯆꯤꯡꯕ ꯀꯌా ꯑꯃ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯣꯠꯂꯣꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯞꯄ ꯂꯥꯎꯕ ꯀꯌꯥ ꯇꯧꯔꯤ꯫ ꯑꯗꯨꯒ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯂꯥꯟꯗꯨꯅ ꯈꯣꯡꯗꯨꯅ ꯄꯥꯏꯕꯅꯆꯤꯡꯕ ꯑꯀꯤꯕ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯊꯋꯥꯏ ꯑꯅꯤꯅ ꯃꯣꯡꯐꯝꯗꯒꯤ ꯂꯥꯛꯇꯨꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ttamnarꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯅꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯀꯞꯅ ꯂꯥꯎꯅꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯅꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯑꯃꯗꯤ ꯌꯨꯝꯗ ꯇꯝꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯤꯅꯕꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯛꯂꯕꯁꯤ ꯐꯥꯎꯕ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯃꯤꯅ ꯗꯨꯡ ꯆꯠꯄ ꯑꯃꯗꯤ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯇꯤꯟꯗ ꯀꯌꯥ ꯊꯥꯖꯔꯝꯗꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯨ ꯊꯥꯖꯗꯨꯅ ꯀꯤꯅꯔꯛꯄ ꯍꯧꯔꯛꯂꯦ꯫ ꯇꯁꯦꯡꯅ ꯂꯥꯏ ꯍꯥꯏꯕꯁꯦ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯂꯦ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯂꯝꯒꯗꯕ ꯑꯩꯅ ꯍꯩꯔꯝꯂꯕꯗꯤ ꯑꯋꯥꯕ ꯇꯥꯔꯝꯒꯗꯕꯗꯒꯤ ꯀꯜꯂꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯖꯔꯤ꯫ ꯑꯩꯅ ꯑꯃꯥꯏꯕꯒꯤ ꯃꯍꯩꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯝꯖꯔꯝꯂꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯇꯥꯔꯤꯕ ꯑꯋꯥꯕꯗꯣ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯉꯥꯛꯊꯣꯛꯄꯤꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯕꯛ ꯁꯪꯗꯕꯒ ꯀꯔꯤꯒ ꯈꯔ ꯍꯩꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯊꯣꯛꯂꯨꯕ ꯑꯁꯤꯅ ꯀꯌꯥꯗ ꯑꯋꯥꯕ ꯇꯥꯔꯕ꯫ ꯑꯗꯨꯅ ꯑꯩ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯀꯟꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯩꯒꯤ ꯑꯣꯖꯥꯗ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ꯫ ꯁꯣꯝꯗ ꯅꯣꯡ ꯉꯥꯜꯂꯛꯂꯕꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯅꯗ꯭ꯔꯦ꯫ ꯀꯤꯅꯈꯤꯕꯅ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯐꯥꯎꯕ ꯀꯤꯅꯔꯛꯂꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯊꯕꯛꯁꯤꯡ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯍꯨꯝ ꯍꯧꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯌꯧꯔꯛꯄꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯇꯣꯝꯆꯥꯁꯨ
ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯃꯕꯨꯛꯅꯤꯡ ꯁꯦꯡꯕ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯒꯟꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯔꯕꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯀꯧꯔꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯇꯣꯝꯆꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯑꯃꯥꯏꯕ ꯇꯣꯝꯆꯥ ꯑꯍꯜ ꯈꯔ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯖꯜꯂꯕꯁꯨ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯂꯩꯇꯕ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯃꯥꯏꯕ ꯇꯣꯝꯆꯥꯁꯨ ꯆꯥꯎꯔꯦꯜꯒꯨꯝꯅ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯎꯅꯕꯗ ꯑꯗꯨꯃꯛ ꯃꯃꯥꯒ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯆꯥꯎꯔꯦꯜꯁꯨ ꯑꯗꯨꯃꯉꯥꯏ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯑꯉꯥꯡ ꯎꯅꯕꯗ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯂꯩꯈꯤꯗꯕꯅꯤ ꯊꯧꯗꯣꯛ ꯃꯥꯟꯅꯕ ꯑꯁꯤꯒꯤꯁꯨ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯆꯥꯎꯔꯦꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯌꯨꯝꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯆꯥꯎꯔꯦꯜꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯈꯠꯇꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯍꯜꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯇꯣꯝꯆꯥꯗ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯒ ꯋꯥ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯣꯛꯍꯧꯔꯤꯕ ꯇꯧꯍꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯣꯝꯆꯥꯁꯨ ꯈꯪꯂꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯪꯊꯣꯡ ꯊꯤꯡꯕ ꯌꯧꯗꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯇꯤ ꯈꯪꯂꯤ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯇꯣꯝꯆꯥꯅ ꯆꯥꯎꯔꯦꯜꯗ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯇꯣꯝꯆꯥꯗ ꯃꯍꯥꯛꯅ ꯇꯝꯂꯨꯔꯤꯕ ꯃꯍꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯇꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅꯁꯨ ꯃꯊꯟꯇꯒ ꯂꯩꯕꯒ ꯍꯣꯏ ꯍꯣꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯂꯩꯗꯨꯅ ꯇꯝꯅꯤꯡꯂꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯇꯝꯖꯔꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯕꯤꯔꯛꯈꯤ ꯁꯣꯝꯗꯅ ꯆꯥꯎꯔꯦꯜꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯑꯅꯤꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯤ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯃꯤꯕు ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯗꯣ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯕꯁꯤ ꯐꯥꯎꯕꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯕꯨ ꯂꯩꯔꯝꯂꯦꯟꯗ ꯍꯟꯈꯤꯅꯅꯕ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯑꯅꯤꯗꯣ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯋꯥꯏ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯊꯋꯥꯏ ꯑꯅꯤ ꯑꯗꯣ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯣꯟꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯂꯧꯕ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯅꯠꯇꯅ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯊꯣꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯜ ꯈꯔ ꯄꯨꯟꯁꯤꯟꯅꯗꯨꯅ ꯇꯣꯝꯕꯒꯤ ꯁꯨꯃꯥꯡꯗ ꯃꯈꯣꯏ ꯈꯔ ꯄꯨꯟꯗꯨꯅ ꯃꯤꯇꯤꯡ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯂꯤꯕ ꯇꯣꯝꯕꯅ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯀꯝꯗꯧꯁꯤꯒꯦ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯇꯝꯅꯕ ꯑꯀꯤ ꯑꯈꯪꯕ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯗꯨꯡ ꯆꯠꯄ ꯌꯨꯝꯗ ꯀꯔꯤꯗ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯕ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤ ꯃꯍꯧꯁꯥꯗꯤ ꯑꯃꯨꯛꯇ ꯇꯧꯔꯛꯇꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯧꯔꯛꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕꯗ ꯌꯨꯝ ꯑꯃꯠꯇꯗ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯪꯊꯧ ꯃꯄꯥꯟ ꯊꯣꯛꯄ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯄꯥꯛꯇꯛꯅꯅ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯀꯌా ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯨ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯀꯧꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯇꯣꯝꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯕꯨꯛ ꯀꯌꯥ ꯐꯠꯇꯕ ꯇꯣꯝꯕꯩꯅ ꯋꯥ ꯃꯔꯛ ꯊꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯁꯨ ꯇꯥꯛꯄꯤꯔꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯤ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯩꯖꯩ ꯃꯃꯥꯡꯊꯛꯇ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯥꯏꯕ ꯇꯝꯂꯨꯔꯒ ꯍꯜꯂꯛꯄꯗꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯌా ꯂꯥꯛꯂꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯗꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯤ ꯌꯥꯝꯅ ꯆꯤꯡꯅꯩ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯗ ꯂꯩꯇꯦ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯅꯕ ꯇꯧꯒꯗꯕꯅꯤ
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯀꯤ ꯑꯈꯪ ꯅꯪꯂꯤꯕꯁꯦ ꯃꯍꯥꯛꯅ ꯐꯠꯇꯕ ꯇꯧꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯔꯤ ꯂꯩꯇꯦ ꯃꯍꯥꯛꯅ ꯇꯧꯕꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅꯅꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯗꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯩ ꯉꯔꯥꯡ ꯅꯍꯥꯟ ꯄꯣꯂꯣꯏꯈꯤꯕ ꯃꯤꯁꯛ ꯑꯅꯤꯗꯨꯁꯨ ꯃꯍꯥꯛ ꯄꯣꯂꯣꯏꯕ ꯌꯥꯎꯔꯤꯕꯅꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯑꯅꯤꯗꯨꯕꯨ ꯀꯧꯔꯒ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯒꯗꯕꯅꯤ ꯑꯩꯗꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯆꯤꯡꯅꯩ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯇꯣꯝꯕꯩꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯆꯨꯝꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯑꯗꯨꯕꯨ ꯇꯣꯝꯕꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯃꯥꯏꯃꯨꯅꯗꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯇꯤ ꯆꯥꯎꯔꯦꯜꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤꯅ ꯆꯥꯎꯔꯦꯜꯒꯤ ꯄꯨꯛꯅꯤꯡ ꯆꯞ ꯆꯥꯅ ꯈꯪꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯇꯣꯝꯕꯩꯅ ꯍꯥꯏꯔꯤꯕꯗꯣ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅꯁꯨ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯃꯕꯨꯛꯅꯤꯡ ꯆꯞ ꯆꯥꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯣꯝꯕꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯆꯨꯝꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯈꯟꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯣ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅꯕꯨ ꯑꯣꯏꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯂꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯈꯦꯜ ꯂꯥꯡꯂꯤꯕꯅꯣ ꯑꯀꯤ ꯑꯈꯪ ꯅꯪꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯑꯍꯜꯁꯤꯡ ꯑꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯅꯔꯤ ꯑꯗꯨꯒ ꯇꯣꯝꯕꯩꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯃꯈꯣꯏ ꯈꯔ ꯑꯃꯅꯗꯤ ꯇꯣꯝꯕꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯥꯏ ꯁꯥꯟꯅꯗ꯭ꯔꯒꯕꯨ ꯊꯋꯥꯏ ꯑꯅꯤꯗꯨ ꯀꯧꯔꯨꯗ꯭ꯔꯒꯕꯨ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯅ ꯂꯥꯏ ꯑꯗꯣ ꯁꯥꯟꯅꯔꯨꯔꯕꯅꯤꯅ ꯀꯧꯊꯣꯛꯂꯨꯔꯕꯅꯤꯅ ꯃꯍꯥꯛꯅ ꯂꯥꯏ ꯑꯗꯣ ꯇꯥꯏꯅꯕ ꯉꯝꯗꯕꯗꯒꯤ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯃꯍꯥꯛꯅ ꯆꯦꯟꯗ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯀꯌꯥ ꯁꯤꯖꯤꯟꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯣꯝꯕꯩꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯔꯥꯡ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯅꯁꯨ ꯆꯥꯎꯔꯦꯜꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯊꯝꯂꯨꯔꯒ ꯃꯍꯥꯛꯅ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯤꯕꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯎꯈꯤꯗꯨꯅ ꯇꯣꯝꯕꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯊꯥꯖꯈꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯍꯥꯏꯖꯤꯟꯕ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯊꯥꯖꯗꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯩꯔꯛꯄ ꯑꯗꯨꯗ ꯇꯣꯝꯕꯩꯗꯤ ꯍꯔꯥꯎꯈꯤꯕꯅ ꯃꯕꯨꯛꯅꯤꯡꯗ ꯅꯣꯛꯂꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯇꯣꯝꯕꯩꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯃꯍꯩ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯄ꯭ꯔꯤꯇꯝꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯌꯧꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯕꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯕꯥꯅꯁꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯇꯥ ꯆꯥꯎꯔꯦꯜꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ ꯃꯍꯥꯛꯅ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯦꯗ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯇꯣꯝꯕꯩꯗꯤ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯕꯨꯛꯅꯤꯡꯗ ꯅꯤꯡꯖꯔꯛꯄ ꯑꯗꯣ ꯃꯪꯐꯥꯎꯅꯔꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯇꯣꯝꯕꯩꯒꯤ ꯌꯨꯝ ꯑꯁꯤ ꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕ ꯑꯁꯦ ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯁꯥꯟꯅꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯕꯨ ꯀꯧꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯉꯝꯕ ꯌꯥꯝꯅ ꯍꯩꯕ ꯐꯠꯇꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯇꯧꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯣꯝꯕꯩ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯃꯥꯡꯉꯩꯗ ꯍꯣꯠꯅꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯃꯈꯣꯏ ꯃꯥꯏꯊꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯤꯕ ꯇꯣꯝꯕꯩꯒꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯇꯣꯝꯕꯩꯅ ꯀꯧꯔꯨꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯀꯨꯏꯔꯕꯅꯤ ꯃꯁꯤꯗꯒꯤ ꯇꯣꯝꯕꯩꯅ ꯍꯔꯥꯎꯅ ꯅꯣꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯏꯇꯥꯎ ꯑꯇꯩꯒꯤ ꯅꯠꯇꯦꯅꯤ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯇꯧꯕ ꯌꯥꯔꯒꯅꯤ ꯏꯇꯥꯎ ꯑꯗꯨꯝꯅ ꯇꯣꯝꯕꯩꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯨꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ ꯅꯠꯇꯦ ꯉꯁꯥꯏ ꯋꯥ ꯇꯥꯟꯅꯔꯛꯄꯗ ꯀꯔꯤꯕꯨ ꯍꯥꯏꯅꯔꯛꯈꯤꯅꯤ ꯏꯇꯥꯎ ꯉꯁꯥꯏ ꯋꯥ ꯇꯥꯟꯅꯔꯛꯄꯗ ꯑꯩꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯨ ꯐꯠꯇꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯅ ꯍꯨ ꯀꯥꯝꯁꯤꯟꯕꯗꯨ ꯃꯌꯥꯝ ꯂꯣꯏꯅ ꯄꯪꯊꯈ꯭ꯔꯦ ꯌꯥꯈ꯭ꯔꯕꯅꯤꯅꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯆꯪꯂꯛꯄ ꯍꯥꯏꯕꯁꯦ ꯉꯝꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ
ꯑꯣ ꯌꯥꯝꯅ ꯐꯔꯦꯅꯦ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤꯗꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯏꯇꯥꯎ ꯑꯦ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯀꯩꯅꯣꯗꯨꯗꯤ ꯏꯇꯥꯎ ꯍꯦꯛꯇ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯈꯤ ꯁꯣꯝꯗꯅ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯟꯅꯕ ꯃꯥꯏꯃꯨꯗꯤ ꯆꯥꯎꯔꯦꯜꯒꯤꯗꯃꯛ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯂꯥꯏꯒꯤ ꯅꯨꯡꯗꯝ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯂꯩꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯗꯨꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯂꯩꯔꯛꯄ ꯑꯁꯦ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯇꯣꯃꯩ ꯑꯃꯗꯤ ꯑꯃꯨꯕꯁꯨ ꯂꯥꯏ ꯁꯥꯟꯅꯅꯕ ꯁꯦꯝ ꯁꯥꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯕ ꯑꯃꯗꯤ ꯇꯣꯃꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯇꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯨꯕ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯔꯥꯡ ꯑꯃꯗꯤ ꯆꯥꯎꯕꯤꯒꯤ ꯊꯋꯥꯏꯕꯨ ꯀꯧꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯅꯤꯗꯨ ꯈꯛ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯐꯠꯇ꯭ꯔꯕ ꯂꯩꯃꯥꯡ ꯀꯌꯥꯁꯨ ꯁꯥꯟꯅꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯋꯥꯏ ꯑꯅꯤꯗꯨꯕꯨ ꯀꯧꯊꯣꯛꯂꯒ ꯁꯥꯟꯅꯕ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯂꯩꯃꯥꯡ ꯀꯌా ꯑꯃꯁꯨ ꯁꯥꯟꯅꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ 500 ꯍꯦꯟꯒꯠꯇꯨꯅ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯂꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯧꯔꯝꯕ ꯑꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯗ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯕꯅꯤꯅ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯛꯂꯦ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯈꯝꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯗꯥꯡꯅꯤ ꯈꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ ꯄꯥꯕ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯀꯨꯏꯊꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯠꯇ ꯊꯤꯔꯨꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯁꯣꯏꯗꯅ ꯃꯨꯠꯂꯒꯅꯤ ꯄꯥꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯄꯥ ꯈꯝꯕꯁꯨ ꯌꯥꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯒ ꯈꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯨ ꯑꯃꯥꯏꯕ ꯑꯃ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯅ ꯆꯠꯈꯤꯕꯗꯣ ꯈꯝꯕꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯗꯤ ꯄꯥꯔꯤꯅ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯊꯤꯅꯕꯒꯤꯗꯃꯛꯇ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯇꯣꯃꯩꯒꯤ ꯃꯌꯨꯝꯗ ꯑꯃꯨꯕꯅ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯂꯩꯀꯥꯏ ꯃꯤ ꯑꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕ ꯀꯤꯅꯗꯨꯅ ꯀꯅꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯅꯗ꯭ꯔꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯄꯥꯔꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯅꯣꯡꯃ ꯐꯥꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯈꯨꯜ ꯑꯃ ꯌꯧꯔꯛꯂꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯍꯥꯛꯅ ꯑꯍꯟ ꯈꯔ ꯎꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯑꯍꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈꯨꯜ ꯑꯁꯤꯗ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯈꯨꯜ ꯑꯁꯤꯗꯗꯤ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕꯗꯤ ꯑꯝꯇꯕꯨ ꯂꯩꯔꯝꯃꯣꯏꯗ ꯑꯗꯨꯒ ꯁꯤꯗꯒꯤ ꯈꯨꯜ ꯑꯃ ꯂꯥꯟꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯣꯝꯆꯥ ꯍꯥꯏꯗꯅ ꯑꯃꯕꯨꯗꯤ ꯂꯩꯕꯅꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯩꯕꯅꯤ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯇꯥꯟꯅꯧ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯥꯔꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯣꯝꯆꯥꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯆꯥꯎꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏꯅ ꯇꯝꯅꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯇꯣꯝꯕꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯍꯥꯛꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤꯕꯅꯤ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯐꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯇꯝꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯩꯒꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯤꯟꯊꯗꯅ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯥꯛꯂꯤ
ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯔꯝꯂꯦꯟꯗ ꯍꯟꯕ ꯉꯝꯍꯟꯕꯤꯌꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯕꯗ ꯍꯥꯏꯔꯛꯂꯤ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯃꯨꯕꯗꯣ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒꯨꯝꯕ ꯊꯋꯥꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯤꯟꯊꯥ ꯄꯤꯒꯗꯕ ꯅꯠꯇꯦ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯅꯍꯥꯛꯄꯨ ꯂꯩꯔꯝꯂꯦꯟꯗ ꯊꯤꯟꯕꯤꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯂꯩꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗꯅ ꯇꯥꯏꯕꯪ ꯄꯥꯟ ꯑꯁꯤꯗ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯣꯏꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯤ ꯈꯔꯣꯕ ꯂꯥꯏ ꯈꯔꯣꯕ ꯑꯣꯟꯗꯨꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄꯗꯣ ꯂꯩꯒꯗꯧꯔꯤꯕꯅꯤ ꯆꯍꯤ ꯃꯁꯤꯡ ꯈꯪꯗꯅ ꯅꯍꯥꯛ ꯋꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯆꯠꯂꯨ ꯍꯧꯖꯤꯛꯃꯛ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯇꯛꯅ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯩ ꯉꯝꯂꯣꯏ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯃꯈꯨꯠꯇ ꯊꯣꯏꯗ꯭ꯔꯤꯡ ꯑꯃꯨꯕꯒꯤ ꯃꯔꯨ ꯈꯔ ꯄꯥꯏꯔꯒ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯆꯥꯏꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯀꯟꯕ ꯆꯩꯅꯥ ꯑꯃ ꯐꯪꯕꯒꯨꯝ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯃꯁꯤꯗꯒꯤ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯃꯨꯕꯅ ꯐꯥꯖꯤꯟꯗꯨꯅ ꯁꯥꯟꯅꯕ ꯑꯣꯏꯈꯤꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯑꯃꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯤꯡꯗ ꯌꯥꯕ ꯇꯥꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯤ ꯀꯌꯥꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ ꯅꯠꯇꯅ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯌꯥꯎꯍꯟꯈꯤꯗꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯕꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯃꯌꯨꯝ ꯊꯤꯔꯛꯂꯤꯕ ꯄꯥꯔꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯪꯖꯤꯟꯗꯨꯅ ꯊꯦꯡꯅꯕ ꯃꯤꯁꯤꯡꯗ ꯑꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯌꯨꯝ ꯍꯪꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯄꯥꯔꯤꯅ ꯇꯣꯝꯆꯥꯒꯤ ꯁꯨꯃꯥꯡꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯤꯕꯒꯦ ꯑꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯧꯕ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯇꯣꯝꯆꯥ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯂꯤ ꯑꯁꯨꯝꯅ ꯇꯣꯝꯆꯥ ꯑꯃꯗꯤ ꯆꯥꯎꯔꯦꯜꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯇꯣꯝꯆꯥꯕꯨ ꯀꯧꯕ ꯂꯥꯛꯏꯕ ꯄꯥꯔꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯆꯥꯎꯔꯦꯜꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯍꯥꯏꯅꯈꯤꯕ ꯉꯥꯡꯅꯈꯤꯕ ꯇꯥꯟꯅꯈꯤꯕ ꯋꯥꯔꯦꯞ ꯑꯗꯣ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯇꯤ ꯄꯥꯔꯤꯕꯨ ꯎꯕ ꯃꯛꯇꯗ ꯍꯔꯥꯎ ꯀꯧꯔꯛꯏ ꯍꯩꯃꯥ ꯍꯩ ꯄꯥꯔꯤ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯨꯛ ꯊꯥꯞꯅ ꯀꯅꯥꯒ ꯂꯥꯛꯀꯦ ꯅꯪꯕꯨ ꯑꯩ ꯀꯥꯈꯠꯂꯧꯅꯦ ꯁꯦ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯕ ꯂꯥꯎꯅꯦ ꯅꯪꯕꯨ ꯑꯩꯗꯤ ꯅꯪꯅ ꯂꯥꯛꯄꯁꯤꯗ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅꯦ ꯀꯥꯈꯠꯂꯧꯅꯦ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯅ ꯂꯩꯔꯤꯕꯗꯨꯕꯨ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯂꯕꯁꯨ ꯄꯥꯔꯤꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯄꯥꯔꯤꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯈꯔꯗꯤ ꯉꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯥꯔꯤꯒꯤ ꯁꯌꯦꯡ ꯃꯔꯨ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯊꯥꯔꯒ ꯍꯩ ꯄꯥꯔꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯄꯥꯔꯤ ꯃꯪꯂꯥꯛꯅꯔꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯨꯝ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯏꯑ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯑꯩ ꯁꯨꯝ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯣ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯁꯥꯟꯅꯁꯤꯅꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯁꯨ ꯋꯥꯔꯝꯂꯒꯅꯤ ꯅꯠꯇꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯀꯝꯗꯧꯍꯧꯔꯤꯕ ꯌꯥꯝꯅ ꯊꯤꯅꯗꯤ ꯇꯧꯍꯧꯔꯕꯅꯤ ꯍꯩ ꯑꯩꯁꯨ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯅꯠꯇꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯑꯃꯥꯏꯕ ꯇꯝꯅꯤꯡꯂꯤꯕ꯭ꯔꯥꯅꯦ ꯑꯗꯨꯝꯅ ꯆꯥꯎꯔꯦꯜꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯄꯥꯔꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯥꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯝꯂꯤꯕꯅꯣ ꯑꯁꯣꯝ ꯑꯩꯈꯣꯏ ꯈꯨꯜꯂꯣꯝꯗꯗꯤ ꯃꯥꯃꯁꯦ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯃꯥꯃꯅ ꯇꯧꯍꯜꯂꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯃꯕꯨ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯒ ꯃꯥꯃꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯕꯤꯔꯝꯂꯤꯕꯅꯣ ꯄꯥꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯅꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯤꯗꯅ ꯍꯥꯏꯔꯤꯕ ꯁꯤꯔꯤꯕ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯟꯕ ꯃꯪꯊꯣꯡ ꯊꯤꯡꯕ ꯑꯗꯨꯗ ꯅꯪꯒꯤ ꯃꯥꯃ ꯑꯁꯤꯅ ꯇꯧꯕꯅꯤ
ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯌꯥ ꯍꯩꯕ ꯌꯧꯗꯕꯅꯤꯅ ꯃꯪꯊꯣꯡ ꯊꯤꯡꯕꯗꯨ ꯈꯔ ꯋꯥꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯑꯣꯠꯄ ꯅꯩꯕ ꯇꯝꯅꯕ ꯀꯌా ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯨ ꯐꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯃꯥꯃꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯗ ꯑꯀꯤ ꯑꯈꯪꯕ ꯀꯌꯥ ꯑꯃ ꯄꯤꯔꯛꯄ ꯑꯃꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯒꯦ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯅꯍꯥꯁꯤꯡ ꯀꯅꯥ ꯈꯪꯍꯟꯗꯅ ꯑꯌꯨꯛ ꯑꯃ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯅꯪ ꯃꯥꯃꯗꯗꯤ ꯂꯥꯟꯅ ꯀꯗꯨꯛ ꯈꯟꯒꯅꯨꯀꯣ꯫ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯣ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯎꯔꯦꯜꯅ ꯈꯨꯜ ꯑꯗꯨꯗ ꯆꯪꯂꯨꯕ ꯍꯥꯏꯕꯁꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯆꯥꯎꯔꯦꯜꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯕꯗꯒꯤ ꯁꯤꯈ꯭ꯔꯤꯕ ꯃꯤ ꯑꯅꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯧꯗꯨꯅ ꯁꯥꯟꯅꯕꯗꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯑꯋꯥꯕ तारीबनी हादुना लाना उखिबा लैबनिना चावरेलना लैकाई खुल अदुदा चंगलुबा हाइबसी अफबदी ओइरोइ करी थोलगबा हाइदुना पारीदो मथवाई वाजरी अदुमना पारीना थवाई वाजना मंगदुना लैरिङै अदुदा आमाइबा चावरेलना पारीदा कौरई अदुगा खुल लैकाई अदुददी मखा ताना करिसु थोदोकपा तौरखिद्रबरा तमनाबा अकी अखंगबा नंगबा कया अमा तौबदु तौरखिद्रबरा मदु पुनमक अइना सोइबदगी अइना थोहनखिबनी हाइदुना पारीदा हाइरई आमाइबा चावरेलगी वा अदु ताबदा पारीना मामा अदुमना हाइबिगनु होय तौबगिदी खुल लैकाई अदुना मामाबु लाना उख्रे अदुना मामना खुल लैकाईदा चंगलुबा हाइबसी हौजि हौजि मकिदी पाक यागदबा मानदे मामा वा अदु ताबदा आमाइबा चावरेलगी ओजा तोमचा अमदी चावरेल पारीदा इंगंगंगना यिंगई मदुदा पारीना तोमचा अमदी चावरेलदा हौजि खुल लैकाई अदुदा लैरिबा अहलसिंग अदुदा तोमैना हाइजिंदुना आमाइबा चावरेलबु लाना उहनख्रे हाइदुना पाउ पुनमक तमलरे वा अदु ताबदा चावरेल अमदी तोमचा मथा यामना सारमी मतम अदुदा पारीना मखा तारई अदुना मामा हौजिक्ति खुल लैकाई अदुदा तमनबा अकी अखंग नंगबा असे नोंगमा कांगदरा तौरकपदगी अइखोइसु किरकलदुना कनामा पानथोंगत्रे अदुबु असमना सुम लैबदी यारोय हाइदुना अइगी पाबुंग खंबगा पुन्ना तानरबा मतुंग अइ अहैबा अमाइबा अमा थीननबगिदमक्ता खुल्लदो थादोक्तुना लाखिबनी अदुबु अइना खुल्लमा यौरकपददी खुल्लदुदसु अहैबा अमाइबा अमत्ता लैरमद्रे अदुबु खुल्लदुगी अहल अमखगनदी अइंगोंदा ओजा अमाइबा तोमचागे मनाक्ता चलु महाकी मनाक्ता चलबदी नंगी अवाबा कोकनी हाइरकपदगी अइना ओजा अमाइबा तोमचागी मयुम असुम थीरकपदा मफम मसिदा लाखिबनी मदुदा अइना हेना ngaklibadi मामसु मफम मसिदा लैरमलिबा सिनी पारीगी वा अदु ताबदा अमाइबा तोमचाना हाइरई फरे फरे अदुबु नंगना अइ थीरकलबसु हौजिक्ति अइगी मथौ तारे नंगी मामा अमाइबा चावरेलसे हौजिक्ति महाक मपुंग फाना हाइथोइ सिंथोइरबनी महाकना थवाई कयाबु लोइसिनबा ngamgadoribani तौगतबु महाकति हौजिक नखोइगी खुल अदुदा चटपा याद्रे मरमदि लेकाई मिया मदुना महाकपु लाना उख्रबनिना चंगलुबा हाइबसे अफबदी ओइररोइ मसिनी अइखोइना मथा सारिबसे असमना अमाइबा तोमचाना हाइरकपा अदुदा पारीदो मुन्ना वाखन ngahak khalli असमना ngahak wakhal khallaba matungda पारीना असमना हाइरई मामा अइंगोंदा वाखल अमदि लाक्ले अइना खल्लिबा सि पांथोक्लबदी खुल्लदुदा चंगबा यागदौरिबनी मामा असमना पारीना हाइरकपदुदा चावरेलना हा करी करंबा वाफमनुन हे तानबा याबा वरबदी अदुक हायुदना तासी मामा सुमदौरसी अइखोइ खुल अदुदा चंगबसी सक लोत्रबदी यारारोइ अदुना सक लोलगा चंगलबदी मखोइना करिसु खंगलरोइ अदुमना अइखोइना सक लोलगा खुंगंग अदुदा चंगलबा मतुंगदा खुंगंग अदुदा थोक्लिबा अवा अना अकी अखंग पुनमक अदो अइखोइना फहलसी अदुमना अइखोइना येंगबदगी फखरबा मतुंग अइखोइबु मयामदा सक ताक्लसी अदुमना तौरबदी मयामनसु अइखोइदा करिसु तौबा ngamlaroi मरमदी लेकाई खुल अदुदा थोक्लिबा अकी अखंग अवा अना पुनमक अइखोइना फहनख्रबनिना अइखोइदा मयामना फत्तना उरंबादो करिसु उररोइ अदुगा मामा चावरेलदा मयामना फत्तना खल्लिबा उरिबा सिसु मतम अदुददी मामा चावरेलसे लांदी अफबा मिसकनि हाइबदो खंगलकदौरिबनी अदुमना पारीना हाइरकपा अदुदा
ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯇꯣꯝꯆꯥꯁꯨ ꯌꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯣꯏꯅ ꯆꯠꯂꯁꯤ, ꯉꯁꯤꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯕꯨ ꯇꯣꯝꯆꯥꯒꯤ ꯌꯨꯝꯗ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯇꯣꯝꯆꯥꯒꯤ ꯃꯌꯨꯝꯗ ꯆꯥ ꯊꯛꯇꯨꯅ ꯑꯍꯤꯡ ꯂꯦꯟꯈꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯇꯥꯏ ꯊꯪꯕ ꯆꯤꯗꯥꯏ ꯑꯃꯗ ꯌꯨꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗꯅ ꯇꯝꯐꯥ ꯁꯅꯥ ꯑꯃꯗꯤ ꯃꯦꯃꯤ ꯃꯈꯣꯏ ꯑꯅꯤꯗꯃꯛ ꯂꯩꯖꯕꯅꯤ꯫ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯥꯡꯐꯩ ꯆꯠꯈꯤꯕ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯃꯦꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕ ꯃꯦꯃꯤ ꯑꯁꯤꯕꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯣꯃꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯣꯃꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯅꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯇꯣꯃꯩꯕꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯃꯩꯅꯗꯤ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯃꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯕꯇ ꯁꯤꯟꯗꯨꯅꯇ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯁꯨ ꯇꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯨꯕꯒ ꯄꯨꯟꯅ ꯃꯦꯃꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯦꯃꯤꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯁꯤꯟ ꯂꯥꯡꯂꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯇꯣꯃꯩꯅ ꯄꯥꯝꯖꯔꯤꯕ ꯃꯦꯃꯤꯗꯣ ꯉꯥꯎꯗꯨꯅ ꯇꯣꯃꯩꯒꯤ ꯃꯅꯥꯛꯇ ꯆꯤꯜꯂꯛꯅꯅꯕ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯃꯝ ꯑꯊꯦꯡ ꯑꯗꯨꯗ ꯇꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯨꯕꯅ ꯇꯧꯔꯤꯕꯗꯣ ꯃꯦꯃꯤ ꯃꯃꯥ ꯃꯆꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯗꯤ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯁꯣꯝꯗꯅ ꯇꯣꯃꯩꯗꯒꯤ ꯍꯦꯟꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯨꯕꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯇꯝꯐꯥ ꯁꯅꯥꯒꯤ ꯍꯤꯡꯈꯣꯜꯅꯨꯡ ꯑꯗꯨꯗ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯃꯥꯡ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯀꯧꯁꯤꯟꯗꯨꯅ ꯇꯝꯐꯥ ꯁꯅꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯒ ꯇꯨꯃꯤꯟꯅ ꯄꯣꯔꯛꯂꯒ ꯄꯣꯠ ꯃꯌꯣꯝ ꯑꯃ ꯖꯒꯥ ꯑꯃꯗ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯤ ꯇꯣꯃꯩꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯇꯣꯃꯩ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯛ ꯅꯨꯄꯥ ꯊꯣꯛꯄ ꯄꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯇꯣꯝꯆꯥ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯈꯨꯜꯗ ꯍꯟꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯊꯥꯡꯗ ꯇꯔꯦꯠꯅ ꯁꯥꯕ ꯊꯥꯡ ꯈꯥꯎꯕꯣꯝꯕ ꯑꯗꯣ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯄꯤꯊꯣꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯁꯤ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯊꯥꯖꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜ ꯑꯁꯤꯅ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅꯁꯨ ꯊꯥꯡ ꯑꯗꯨꯕꯨ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯈꯨꯔꯨ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯂꯧꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯍꯩ ꯆꯥꯎꯔꯦꯜ, ꯊꯥꯡ ꯑꯁꯤ ꯅꯪꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯄꯪꯁꯤꯗ ꯁꯤꯖꯤꯟꯅꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯇꯉꯥꯏ ꯐꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤꯀꯣ꯫ ꯄꯪꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯊꯥꯡ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕꯅꯤꯀꯣ꯫ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ, ꯃꯔꯝ ꯆꯥꯗꯅ ꯄꯪꯁꯤꯗ ꯁꯤꯖꯤꯟꯅꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯍꯥꯛꯅ ꯍꯩꯖꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯑꯐꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯑꯅꯥ ꯂꯥꯏꯌꯦꯡ, ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛꯄ, ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀꯟꯕꯤꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯗꯅ ꯐꯠꯇꯕ ꯊꯕꯛꯇ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯊꯤꯕ ꯃꯤꯡꯆꯠ ꯐꯪꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯅꯉꯣꯟꯗ ꯀꯥꯟꯅꯕ ꯐꯪꯂꯣꯏꯀꯣ꯫ ꯑꯩꯅ ꯅꯉꯣꯟꯗ ꯊꯝꯂꯤꯕ ꯊꯥꯖꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯒꯅꯨ꯫ ꯑꯣꯖꯥ ꯑꯃꯅ ꯊꯝꯕ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯁꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯡꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯥꯡ ꯑꯁꯤ ꯁꯤꯟꯅꯔꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯅꯍꯥꯛꯅ ꯅꯇꯤꯛ ꯅꯊꯧꯅꯥ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯑꯐꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯀꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯆꯥꯎꯔꯦꯜꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅꯁꯨ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯍꯥꯞꯆꯒꯅꯤ, ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛ ꯁꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯀꯥꯏꯅꯔꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒ ꯃꯍꯥꯛꯀꯤ ꯃꯃꯥꯛ ꯅꯨꯄꯥ ꯊꯣꯛꯄ
ꯄꯥꯔꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯣꯝꯆꯥꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯣ ꯆꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯇꯝꯐꯥ ꯁꯅꯥꯒꯤ ꯌꯨꯝꯗꯅꯤ ꯉꯔꯥꯡ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯨꯕꯒ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯝꯕ ꯂꯥꯏ ꯃꯌꯥꯝꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯐꯨꯝꯂꯝꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯝꯐꯥ ꯁꯅꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯌꯦꯡꯈꯤꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯃꯁꯥ ꯃꯇꯣꯝꯇ ꯐꯥꯎꯔꯛꯂꯤ ꯇꯝꯐꯥ ꯁꯅꯥꯅ ꯑꯁꯨꯝ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯅꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤ ꯏꯟꯅꯔꯛꯄꯒꯨꯝ ꯁꯍꯨꯝ ꯀꯌꯥ ꯐꯪꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯇꯝꯐꯥ ꯁꯅꯥ ꯃꯃꯥꯡꯉꯩꯗ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯔꯛꯇꯕꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯃꯤꯗꯣ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯨꯛ ꯂꯥꯎꯅ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯉꯔꯥꯡ ꯇꯣꯃꯩꯅ ꯐꯨꯝꯂꯝꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯄꯔꯞ ꯂꯥꯛꯂꯒ ꯉꯔꯥꯡ ꯇꯣꯃꯩꯒꯤ ꯃꯃꯥꯟꯅꯕ ꯑꯃꯨꯕꯅ ꯐꯨꯝꯂꯝꯕ ꯄꯣꯠ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯦꯃꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯁꯨꯝ ꯇꯧꯕ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤꯡꯉꯛꯇ꯭ꯔꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯦꯃꯤꯅ ꯉꯍꯥꯡꯉꯩ ꯇꯧꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯦꯃꯤꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯇꯝꯐꯥ ꯁꯅꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯂꯤ ꯃꯁꯤꯗꯒꯤ ꯇꯝꯐꯥ ꯁꯅꯥꯅ ꯃꯆꯥꯅꯨꯄꯤ ꯃꯦꯃꯤꯗ ꯍꯥꯏ ꯃꯦꯃꯤ ꯀꯩꯗꯧꯔꯒꯅꯤ ꯅꯪꯕꯨ ꯍꯪꯒꯠ ꯍꯟꯗꯥ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯆꯠꯂꯤꯕꯗꯨꯕꯣ ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯦꯃꯤꯅ ꯃꯃꯥꯗ ꯋꯥꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯑꯗꯨꯒ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯕꯗꯧꯅ ꯇꯧꯏ ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦ ꯏꯃꯥ ꯍꯩꯃꯥ ꯀꯔꯤꯅꯦꯒꯤ ꯃꯁꯤꯗꯤ ꯍꯥꯏ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ ꯅꯠꯇꯦ ꯇꯥ ꯀꯨꯟꯖꯣꯏꯒꯤ ꯑꯣꯀꯣꯟꯗ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯑꯗꯨꯝꯅ ꯃꯃꯥ ꯇꯝꯐꯥ ꯁꯅꯥꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯃꯦꯃꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯔꯞ ꯆꯪꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥ ꯁꯅꯥꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯃꯣꯡꯐꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ